ꯃꯗꯨꯃꯨꯡ ꯏꯍꯥ ꯍꯥꯗ ꯂꯦꯞꯄꯒ ꯆꯞ ꯂꯩꯔꯝꯕꯗꯨꯗ ꯊꯥꯖꯁꯨ ꯉꯛꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯁꯥꯌꯣꯟꯕ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯃꯃꯤꯠꯁꯦ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡꯉ ꯂꯩꯁꯤꯕꯣ? ꯃꯤꯅ ꯀꯧꯔꯤꯀꯥꯁꯦ ꯇꯥꯗꯈꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ꯫ ꯊꯥꯖꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯀꯅꯥ ꯍꯪꯒꯗꯕꯅꯣ? ꯇꯁꯦꯡꯕꯒꯤꯗꯤ ꯁꯥꯌꯣꯟꯕꯁꯤ ꯇꯣꯏꯅ ꯀꯣꯟꯁꯥꯏꯒꯤ ꯂꯩꯕꯥꯛꯇꯁꯨ ꯀꯌꯥ ꯂꯩꯕ ꯑꯣꯏꯗꯕꯅ ꯅꯤꯡꯊꯧ ꯁꯅꯥꯉꯟꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ? ꯍꯥ, ꯀꯅꯥꯅꯣ ꯉꯔꯥꯡꯒꯤ ꯅꯨꯄꯤꯕꯣ? ꯑꯁ ꯕꯥꯞ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯗ꯫ ꯑꯣ, ꯑꯩꯈꯣꯏ ꯍꯦꯟꯁꯅꯥꯕꯨꯔꯣ? ꯍꯦꯟꯁꯅꯥꯔꯥ ꯀꯔꯤ ꯁꯅꯥꯅꯣ? ꯃꯥꯒ ꯑꯝꯇ ꯎꯅꯒꯦ ꯑꯩ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯉꯦ ꯃꯥꯒ꯫ ꯊꯥꯖ ꯆꯤꯡꯅꯅ ꯌꯦꯡꯉꯤ ꯁꯥꯌꯣꯟꯕꯗ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯣ? ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ, ꯌꯥꯅꯤꯌꯦ꯫ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯝꯃꯅꯤ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯁꯥꯌꯣꯟꯕ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯂꯒ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯋꯥ ꯌꯥꯝ ꯉꯥꯡꯕ꯭ꯔꯥꯕꯨ ꯁꯣꯏꯔꯣꯏꯁꯤ ꯉꯁꯤ꯫ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ, ꯌꯥꯅꯤꯌꯦ꯫ ꯃꯁꯥꯗ ꯍꯥꯏꯔꯝꯒꯦ, ꯃꯌꯨꯝ ꯈꯪꯉꯗꯤ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ꯫ ꯃꯅꯝꯃꯅꯤ ꯍꯥꯏꯔꯒ ꯃꯌꯨꯝ ꯈꯪꯉꯗꯤ ꯀꯥꯏꯅ, ꯇꯥꯕꯤꯗ꯭ꯔꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯌꯥꯔꯒꯗꯤ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ꯫ ꯑꯧ, ꯃꯣꯏ ꯊꯣꯡꯒꯥꯜꯅꯦ ꯑꯩꯅ ꯂꯦꯞꯄꯤꯁꯦ꯫ ꯈꯣꯟꯗꯥꯗꯤ ꯍꯥꯎꯇ꯭ꯔꯦ ꯐꯖꯅ. ꯉꯔꯥꯡꯅ ꯃꯁꯤꯗꯩꯁꯤꯗ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯑꯃꯨꯛꯇꯣꯏꯕ. ꯊꯣꯛ ꯐꯥꯍꯜꯂꯝꯃꯁꯨ ꯐꯗꯧꯅꯤ. ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ, ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯑꯧ꯫ ꯊꯥꯖꯁꯨ ꯆꯪꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯕꯁꯨ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯇꯨꯅ ꯊꯣꯛꯂꯛꯄꯗꯣ ꯉꯥꯏꯔꯒ ꯂꯩ꯫ ꯍꯦꯟꯁꯅꯥꯁꯨ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯊꯣꯔꯛꯏ, ꯊꯥꯖꯁꯨ ꯏꯟꯅꯔꯛꯏ꯫ ꯏꯆꯦ, ꯀꯥꯏꯗꯅꯣ? ꯇꯨ ꯑꯁꯤꯗ ꯂꯩꯔꯦ꯫ ꯑꯦ, ꯑꯁꯤꯅ ꯀꯃꯥꯏꯅ? ꯈꯪꯗꯦ ꯑꯩꯁꯨ, ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯉꯤꯌꯦ ꯅꯪꯒ꯫ ꯑꯁ ꯇꯟꯗꯤ ꯇꯜꯂꯤꯍꯦ ꯏꯆꯦ, ꯑꯃꯨꯛꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯛꯀꯅꯣ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯇꯥꯟꯅꯗꯅ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯦ꯫ ꯌꯥꯔꯦ ꯆꯪꯉꯣꯍꯦ꯫ ꯍꯦꯟꯁꯅꯥꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯪꯁꯤꯜꯂꯤ꯫ ꯁꯥꯌꯣꯟꯕꯅ, ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯌꯥꯅꯤ, ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯑꯩ꯫ ꯍꯦꯟꯁꯅꯥ ꯋꯥꯈꯜꯗꯅ, ꯀꯩꯅꯣ ꯃꯀꯣꯛ ꯈꯔ ꯂꯩꯈꯠꯖꯥꯠꯂꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ? ꯃꯥꯅꯁꯨ ꯀꯟꯕꯤꯔꯒ ꯁꯣꯏꯈ꯭ꯔꯦꯅ ꯁꯨꯝ ꯍꯥꯏꯅ ꯂꯩꯔꯤꯁꯤꯕꯣ? ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩꯕ? ꯍꯦꯟꯁꯅꯥ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯑꯩꯒꯤꯅ ꯁꯥꯌꯣꯟꯕ ꯀꯧꯖꯩ꯫ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅꯁꯨ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯕꯤꯔꯛꯄꯅꯤ꯫ ꯍꯦꯟꯁꯅꯥ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯥꯌꯣꯟꯕꯗ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯃꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯒ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯩꯕꯨ ꯆꯪꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯍꯦꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯒꯦꯗ꯫ ꯍꯦꯟꯁꯅꯥ ꯇꯨꯡꯐꯠ ꯑꯣꯜꯂꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯃꯌꯨꯝꯂꯣꯝꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯥꯌꯣꯟꯕ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯥꯏ, ꯄꯨꯔꯥ ꯀꯩꯅꯣꯅꯤꯅꯦ ꯁꯤꯗꯤ꯫ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯈ꯭ꯔꯒꯦꯅꯦ ꯑꯩꯕꯣ? ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤꯅꯤꯗ ꯃꯁꯤ꯫ ꯑꯗꯨ ꯀꯔꯥꯏꯗꯅꯣ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠꯁꯨ ꯇꯧꯏ꯫ ꯊꯥꯖꯁꯨ ꯍꯦꯟꯁꯅꯥꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨꯗ, ꯍꯩꯃꯥ, ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯁꯤꯕꯣ? ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯔꯖꯥꯠꯅꯣ ꯅꯨꯄꯥꯁꯤꯅꯒ? ꯑꯩꯁꯨ ꯆꯪꯍꯧꯕꯅ ꯐꯔꯅꯤ ꯁꯤꯗꯤ꯫ ꯁꯣꯟꯅ ꯊꯥꯖꯁꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯕꯗꯤ ꯃꯇꯧꯁꯤꯡꯗꯨꯗ ꯅꯣꯛꯅꯤꯡꯉꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯑꯥꯏ, ꯃꯣꯏ ꯁ꯭ꯋꯥꯏ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯕꯦꯔꯥꯅꯤꯅꯦ, ꯂꯣꯏ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ꯫ ꯑꯩꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯅ ꯎꯔꯨꯔꯖꯥꯠꯅꯣ ꯈꯪꯗꯦꯝꯅꯤ꯫ ꯁꯥꯌꯣꯟꯕꯁꯨ ꯁꯨꯝ ꯁꯒꯣꯜꯗ ꯇꯣꯡꯗꯨꯅ ꯈꯨꯜ ꯑꯗꯨ ꯀꯣꯏꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯇꯛꯅ ꯃꯤ ꯈꯔ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟ ꯊꯨꯅ ꯆꯪꯉꯤ꯫ ꯃꯤ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯂꯩ꯫ ꯁꯥꯌꯣꯟꯕꯅ, ꯀꯩꯗꯧꯕ ꯌꯥꯎꯕꯤꯔꯒꯦ ꯃꯌꯥꯝ? ꯑꯍꯜ ꯅꯨꯄꯥ ꯑꯃꯅ, ꯅꯨꯄꯤꯁꯤꯒꯤ ꯃꯁꯨ ꯅꯨꯄꯤꯗꯣ ꯀꯣꯟꯁꯥꯏꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ, ꯃꯗꯨꯒꯤ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯁꯥꯌꯣꯟꯕ ꯇꯤꯟ ꯑꯃꯨꯛꯇꯪ ꯌꯣꯠꯊꯔꯒ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯀꯣꯟꯁꯥꯏꯒꯤ ꯂꯥꯟꯃꯤ? ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯏꯄꯜ, ꯀꯅꯥꯝꯇꯅ ꯇꯥꯟꯅꯕ ꯉꯝꯍꯧꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯗꯤ? ꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯦ ꯍꯤꯡꯅ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯨꯕꯗꯤ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯏꯄꯜ, ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ? ꯀꯨꯏꯔꯦꯗ, ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤꯅꯤ꯫ ꯃꯣꯏꯅ ꯐꯠꯇꯕꯁꯦ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯏꯕꯨꯡꯉꯣ꯫ ꯁꯥꯌꯣꯟꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯊꯃꯣꯏꯗ ꯆꯩꯅꯥ ꯈꯖꯤꯛ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯨꯟꯗꯨꯅ ꯉꯥꯡꯕꯗꯨꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯃꯄꯥꯁꯨ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒ ꯃꯄꯥꯁꯨ ꯌꯥꯎꯔꯕ꯭ꯔꯥ ꯋꯥꯈꯜꯗ ꯆꯤꯡꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥꯅꯗꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯃꯄꯥꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯥ꯫ ꯑꯍꯜ ꯑꯗꯨꯗꯒꯤ ꯈꯨꯜ ꯑꯗꯨꯗ
ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯈꯣꯡꯂꯩ ꯊꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯤꯋꯥ ꯉꯥꯡꯕꯤ ꯄꯥꯝꯖꯕꯤ ꯃꯧꯁꯤꯡꯗꯨ ꯀꯩꯊꯦꯜꯗꯨꯗ ꯌꯥꯌꯥ ꯂꯥꯡꯗꯨꯅ ꯂꯩ꯫ ꯊꯥꯖꯒꯤ ꯃꯃꯥ ꯄꯇꯤꯁꯨ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯕ ꯍꯦꯛ ꯂꯥꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯧ ꯑꯃꯅ "ꯏꯆꯦ, ꯀꯩꯊꯦꯜ ꯊꯣꯛꯂꯛꯏꯔꯣ?" "ꯍꯣꯏꯅꯦ, ꯆꯥꯛꯈꯨꯝꯒꯤ ꯀꯩꯀꯩꯅꯣ ꯄꯣꯠ ꯈꯔ ꯌꯦꯡꯒꯦ ꯇꯧꯕꯅꯤ." "ꯑꯣ, ꯑꯗꯣ ꯊꯥꯖꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯍꯦꯜꯂꯔꯣই ꯍꯥꯏꯕ꯭ꯔꯣ? ꯀꯩꯅꯣ ꯄꯥꯎ ꯑꯃ ꯇꯥꯏꯗ?" ꯍꯥꯏꯔꯒ ꯃꯧꯁꯤꯡꯗꯣ ꯑꯃꯅ ꯑꯃꯗ ꯃꯤꯆꯤ ꯊꯛ ꯊꯛ ꯈꯠꯂꯤ꯫ ꯄꯇꯤ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ "ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ, ꯃꯤ ꯃꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯗꯨꯅꯤꯗ. ꯐꯕꯨ ꯐꯔꯗꯤꯅꯦ, ꯂꯩꯀꯥꯏ ꯑꯣꯏꯒꯦꯔꯥ ꯈꯨꯜ ꯑꯣꯏꯒꯦꯔꯥ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯜꯂꯤ. ꯂꯥꯞꯅꯁꯨ ꯂꯩꯈ꯭ꯔꯒ ꯉꯥꯎꯁꯤꯟꯅꯕ ꯑꯃꯗꯅꯦ ꯊꯨꯡꯗꯨ ꯁꯔꯨꯛꯄꯨꯗꯤ ꯃꯁꯤꯅꯕꯨ ꯐꯔꯦꯗ." ꯃꯧꯁꯤꯡꯗꯨ ꯀꯔꯦꯝꯅꯅ ꯍꯥꯏꯐꯦꯠ ꯅꯣꯛꯅꯩ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯩ ꯐꯩ ꯏꯆꯦ, ꯑꯗꯣ ꯊꯥꯖꯗꯣ ꯂꯩꯁꯥꯕꯤꯁꯨ ꯑꯣꯏꯔꯤ, ꯃꯤꯒꯤ ꯄꯥꯈꯪ ꯃꯌꯨꯝꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯪꯍꯜꯂꯤꯗꯣ ꯃꯤꯅ ꯀꯩꯅꯣ ꯑꯃꯨꯛ ꯈꯟꯅꯈꯤꯅꯤꯀꯣ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯨ ꯅꯠꯇ꯭ꯔꯤꯕꯅꯤꯅ, ꯅꯠꯇ꯭ꯔꯅꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯏ ꯃꯁꯦꯟ ꯋꯥ ꯋꯥ ꯑꯃꯨꯛ ꯅꯣꯛꯂꯤ꯫ ꯄꯇꯤ ꯃꯣꯏꯒꯤ ꯃꯤꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯄꯣꯠꯆꯩ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯏ꯫ ꯊꯥꯖꯁꯨ ꯏꯃꯨꯡꯗꯒꯤ ꯐꯠ ꯊꯣꯔꯛꯏ꯫ "ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯝꯂꯝꯅꯤ, ꯑꯩ ꯆꯠꯂꯦꯀꯣ." ꯍꯥꯏꯔꯒ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯕ ꯍꯧꯏ꯫ "ꯉꯥꯏꯈꯣ ꯏꯕꯦꯝꯃ." "ꯀꯩꯗꯧꯔꯒꯦ?" "ꯀꯥꯏꯗꯅꯣ ꯅꯪ ꯆꯠꯇꯣꯏꯁꯦ?" "ꯏꯁ, ꯈꯪ ꯂꯩꯔꯗꯨꯗ ꯑꯃꯨꯛ ꯍꯪꯉꯤꯕ." "ꯏꯃꯥꯗꯤꯅꯦ, ꯃꯤꯅ ꯀꯩꯅꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯅꯪ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕꯅꯤ, ꯋꯥꯈꯜ ꯈꯔ ꯈꯟꯊꯧ. ꯆꯠꯂꯕꯁꯨ ꯇꯣꯏꯅ ꯆꯠꯄꯗꯨꯗꯤ ꯇꯧꯒꯅꯨ. ꯅꯪ ꯄꯥꯕꯅꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯑꯝꯃꯕꯅꯦ ꯑꯩꯉꯣꯟꯗ." "ꯑꯁ, ꯃꯤꯒꯤ ꯆꯤꯟꯕꯨ ꯑꯩꯈꯣꯏꯅ ꯃꯦꯟꯕ ꯉꯝꯕ꯭ꯔꯗ ꯏꯃꯥ? ꯑꯩꯈꯣꯏꯅ ꯂꯧꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯑꯗꯣ ꯄꯥꯕꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏꯀꯣ. ꯏꯃꯥꯅ ꯉꯜꯂꯤꯉꯩꯁꯤꯗ ꯍꯥꯏꯗꯣꯛꯈꯣ. ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯆꯠꯂꯦ, ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯊꯣꯛꯍꯧꯔꯣ." ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯊꯥꯖꯗꯨ꯫ ꯄꯇꯤꯁꯨ ꯃꯆꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯋꯥꯈꯜ ꯐꯛꯆꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯥꯌꯣꯟꯕꯁꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯄꯥꯅ ꯀꯧꯍꯧꯕꯗꯨꯁꯨ ꯇꯥꯗꯤ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯂꯝꯗ꯭ꯔꯦ ꯃꯥ꯫ ꯁꯅꯥꯉꯥꯟꯕ ꯃꯆꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯪꯈꯤꯕꯗꯨꯗ ꯉꯛꯅ ꯂꯩꯍꯧꯏ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯕꯣ? ꯁꯥꯌꯣꯟꯕ ꯆꯨꯝꯗ꯭ꯔꯤꯡ ꯈꯨꯟꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯃꯤ ꯈꯔ ꯖꯨꯖꯨ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯊꯣꯡꯖꯨꯄꯥꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯇꯥꯅꯕ ꯇꯧꯏ꯫ ꯈꯨꯟꯖꯥꯎꯅ ꯍꯥꯏꯕꯗꯨ ꯇꯥꯏ꯫ "ꯑꯃꯠꯇ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯔꯣꯏ, ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ. ꯍꯦꯛ ꯀꯩꯒꯨꯝꯕ ꯁꯣꯏꯔꯕ ꯂꯨꯔꯦꯜꯗꯣ ꯀꯛꯀꯗꯕꯅꯤ ꯅꯣꯏ꯫ ꯁꯤ ꯍꯥꯟꯅ ꯂꯧꯔꯣ, ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ." "ꯐꯒꯅꯤ, ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯒꯦ." ꯁꯥꯌꯣꯟꯕ ꯃꯆꯤ ꯑꯃꯗ ꯐꯠ ꯂꯩꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯣꯏꯅ ꯊꯣꯛꯂꯛꯄꯗ ꯎꯈꯤꯗꯅꯕ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯐꯠ ꯊꯣꯔꯛꯑꯒ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯕ ꯃꯆꯥꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯤ, ꯃꯆꯤꯟꯗꯨꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯀꯔꯝꯕ ꯊꯧꯔꯥꯡꯅꯣ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ? ꯃꯁꯤꯒꯤ ꯃꯔꯛꯇ ꯈꯨꯟꯖꯥꯎꯁꯨ ꯌꯥꯎꯔꯤꯕ꯭ꯔꯥ? ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯃꯪꯂꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂꯥ?" ꯁꯥꯌꯣꯟꯕ ꯐꯤꯕꯝꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯈꯨꯟꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯈꯨꯟꯖꯥꯎꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕꯨ ꯎꯕꯗ ꯃꯁꯥꯗꯨ ꯏꯇꯛ ꯇꯛꯀꯠꯅ ꯐꯨꯛ ꯑꯒꯣꯠꯂꯤ꯫ "ꯌꯥꯝꯕꯣ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ?" "ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯗ." "ꯑꯗꯣ ꯍꯨꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯕꯅꯤꯅ ꯃꯊꯣꯡ ꯃꯔꯝ ꯍꯦꯛ ꯈꯪꯗ ꯄꯪꯄꯥꯗ ꯄꯥꯈꯠꯄꯅꯤ." "ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯣ?" ꯁꯥꯌꯣꯟꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯍꯥꯏꯐꯦꯠ ꯈꯨꯖꯤꯜꯂꯞ ꯇꯧꯔꯒ ꯌꯦꯡꯉꯤ, ꯑꯗꯨꯒ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯀꯩꯗꯧꯔꯦ? ꯅꯁꯥ ꯏꯊꯛ ꯊꯛꯀꯠꯂꯤꯗꯨꯅ?" ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯝꯕꯣ, ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ." "ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯍꯨꯝ ꯊꯣꯛꯈꯤ, ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯃꯈꯣꯏ?" ꯁꯥꯌꯣꯟꯕꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯕ ꯈꯨꯟꯖꯥꯎꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯍꯧꯔꯤ꯫ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ "ꯌꯥꯝꯕꯣ, ꯊꯕꯛ ꯑꯃꯒꯤꯅꯤ, ꯑꯩꯒꯤ." "ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ. ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯤ. ꯊꯣꯛꯑꯦ ꯑꯩ." ꯍꯥꯏꯔꯒ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯨꯟꯖꯥꯎꯗ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯥꯌꯣꯟꯕꯁꯨ꯫ ꯈꯨꯟꯖꯥꯎ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯈꯪꯍꯣꯟ ꯍꯣꯟꯗꯣꯛꯏ꯫ "ꯏꯃꯥꯏꯄꯦꯝꯃ, ꯃꯤꯍꯨꯜꯒ ꯌꯧꯔꯨꯔꯦꯗꯅ ꯑꯩꯗꯤ." ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕ? ꯐꯠꯇ꯭ꯔꯕ ꯃꯄꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩꯁꯤ ꯍꯨꯔꯥꯟꯕꯒꯤꯅ 10ꯅꯤ, ꯃꯄꯨꯒꯤꯅ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ꯫ ꯆꯤꯡꯅꯕ ꯋꯥꯈꯜ ꯃꯔꯛꯇ, ꯑꯋꯥꯕ ꯋꯥꯈꯜ ꯃꯔꯛꯇ ꯅꯤꯡꯁꯤꯡꯕ ꯃꯥꯅ ꯄꯨꯔꯛꯇꯨꯅ ꯂꯝꯂꯥꯟꯕꯤ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯌꯥꯎꯔꯛꯄꯅꯤ꯫ ꯃꯤꯀꯨꯞꯇꯨꯗꯁꯨ ꯈꯪꯃꯥꯡ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏ ꯆꯤꯡꯅꯕ꯫ ꯑꯋꯥꯕ ꯋꯥꯈꯜ ꯃꯌꯥꯝꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯃꯥꯅ ꯄꯤꯔꯛꯈꯤꯕ ꯐꯨꯔꯤꯠꯇꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯅ
ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯌꯦꯡꯉꯨꯕꯅꯤ ꯃꯤꯀꯨꯞ ꯈꯔꯗꯤ ꯅꯍꯥꯟ ꯄꯨꯔꯛꯄꯗꯨꯗꯒꯤ ꯃꯄꯣꯞ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯟ ꯏꯄꯥꯒꯤ ꯁꯥꯌꯣꯟꯕ ꯁꯥꯌꯣꯟꯕ ꯈꯣꯟꯖꯦꯜꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯠ ꯊꯣꯔꯛꯏ ꯁꯅꯥꯉꯥꯟꯕꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯪꯕꯨ ꯉꯁꯤ ꯀꯥꯏ ꯀꯥꯏ ꯆꯠꯂꯨꯒꯦ ꯂꯥꯎ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯁꯥꯌꯣꯟꯕ ꯃꯄꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯁꯨꯝ ꯂꯝꯁꯤꯡꯁꯦ ꯌꯦꯡꯊꯣꯛꯎꯕꯅꯤ ꯑꯗꯣ ꯑꯋꯥꯡꯒꯤ ꯂꯩꯕꯥꯛꯇꯨꯗꯤ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯕ꯭ꯔꯥ ꯄꯥꯕꯗꯤ ꯀꯨꯏꯔꯦꯗ ꯆꯠꯈꯤꯗꯕ ꯃꯗꯨꯒꯤ ꯂꯝꯗꯨꯗꯤꯅꯦ ꯅꯇꯣꯟꯒ ꯅꯅꯥꯎꯒꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯅꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯤ ꯑꯃꯨꯛꯇꯪꯗꯤ ꯆꯠꯀꯦꯅ ꯈꯜꯂꯤ ꯁꯥꯌꯣꯟꯕ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯥꯕ ꯑꯩ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯍꯪꯉꯨ ꯀꯩꯒꯨꯝꯕꯗ ꯄꯥꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯗꯨꯅ ꯄꯥꯕꯒꯤ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯛꯂꯕꯗꯤ ꯀꯩꯗꯧꯒꯅꯤ ꯁꯅꯥꯉꯥꯟꯕ ꯃꯆꯥꯒꯤ ꯉꯁꯤꯒꯤ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯕ ꯋꯥꯉꯥꯡ ꯑꯃ ꯍꯪꯂꯛꯄꯁꯤꯗ ꯈꯖꯤꯡ ꯉꯛꯄ ꯐꯥꯎꯅꯁꯨ ꯌꯦꯡꯂꯛꯏ ꯃꯆꯥꯗ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗ ꯄꯥꯎꯈꯨꯝ ꯄꯤ ꯊꯥꯖꯕ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯥꯒ ꯅꯛꯅꯔꯤꯕ ꯃꯤꯗꯨꯗ ꯅꯨꯡꯁꯤꯕ ꯃꯥꯡꯂꯕꯅꯤ ꯅꯨꯡꯁꯤꯕ ꯃꯥꯡꯂꯕꯗꯤ ꯊꯥꯖꯕꯁꯨ ꯃꯥꯡꯈꯤꯅꯤ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛ ꯌꯦꯡꯗꯨꯅ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯆꯪꯖꯔꯛꯂꯕꯗꯤ ꯃꯗꯨ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨꯁꯨ ꯂꯩꯒꯗꯕꯅꯤ ꯃꯁꯤꯕꯨ ꯀꯧꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯁꯥꯌꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯄꯥꯗ ꯌꯦꯡꯖꯩ ꯑꯗꯣ ꯏꯆꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯀꯅꯥꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯗ ꯐꯔꯦ ꯐꯔꯦ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣꯀꯣ ꯑꯍꯣꯏ ꯄꯥꯕ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯉꯥꯟꯕꯁꯨ ꯈꯟꯈꯤꯕ ꯋꯥꯈꯜꯗꯨ ꯅꯤꯡꯉꯣꯜ ꯃꯍꯥꯛꯀꯤ ꯀꯣꯛꯇ꯭ꯔꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯕ ꯎꯠꯄ ꯂꯥꯛꯂꯔꯤ ꯅꯨꯡꯁꯤ ꯁꯩꯍꯧ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯂꯪꯗꯥꯏ इचिक चिकप मिकुप नामीब माना हुमदुना पुरकली नुंसीबी लैनमसु कयादि निंथीजखिब मिकुपतु येंग्लिब्रा नंगसु मासु अनिगी मतौसी तामना संदोखरिब पातुदा इथक इपोम हौरिबा इसिंगी लैमाइदा तारी ममी निंगोल महाकी निंगदु यैरिबि समलांगदु मलंगबा मासु लमहेली माइकई ये खंगदा हंजिन हंजिन हमदोपी सानरी मोमोता नोकनबि चिंबाल नोकली मिकुपसिदसु मागी मिनो पटपान यौख्रे तोंगलक्पा ही अदु इरेन हिदांग फमदुदा खामलम्मी ही अदुदगी कुमथारकपदा मखोंगदुना लौदुना मुक्तु सिनख्रे एवेमा सिरे आई खजिक पाखलप तौना चंगसिला इनुपादसु थिंगबा लाकपा ngamda wai kharasu चिंबालदगी थोखी सोपुर नंगबो हिंसना सुक्तोलगा येंखलकपदा सायोनबगा लेपा लेरंबदुदा इंगंगाई मया खादुना येंगदुना लई ngaklingi nupa mana makut amu tingthoraktuna hawgalo haigum matawlakpaduda amuke na ngakna yengi hawgalo na se warisa se hensana sunupa magi makutuda pirakta hawgoli aduga chatna batawrakpaduda nupa duna taha ngaikho amuk chaple pinupidu aibu warauribra khumlakti nupidu wakhalda sukhan balepti kaina masinu pasina khalisibo mangsida mikle pagari rami haiwani नोक्तना का सुदौरी मसक्सिगा मसकपुदी फजई सायोन बना खौदेम लपददा हेंसना खंगाई हाइरई आहा कई हाइबनो हाइदोब लेटडी आई चलगी इसेना थिरमनी ngaiko ngayakta sumana lemiyakisi mikop khara tangni hensana su topom khangzeda makutu suru suru taknaduna khangi wam ta hagena yani hayo aise wakal masum khalaiba हिंसना मथंता मोरम मोरम सोली कोथारग लेरबा थोइता हाइरोइबा अइने फलाउन चेन किने गुमसे अइना मुनुसिब माले मानब नते नुसिरे हिंसना वाहाइदुदा इखंग खंगने येंजरई नुपा मंगोंदा नुपादुसु नोफेट का तौसिलाई पाखंग कयादि मंगोंदा नुंसी पामी फोंदोरखरे अदुबु नुपासिगी खोहाइसिदी अमुक्ता थेंगनरक्ट्रिबना ngakjabani मम्मी तो फट फट कुप्तुना येंगी ग्यानमिन अमा तादना नुपा मंगोंदा सना अइदि युमदा थिरुरी अदुगा इदोम चाना पाता चखि हाइबदुदा लाइने ngang चंगसिला इथाजसु ngasai khaibu urude sayon basu manaktuda leplaga lerambadu ubada ingangai thajana khangson solai sana hinsana su tanjanari khanduna thajagi makutta pairaga singduna chatkhre थाजसु ज्ञान इंगाव गावना सायोनबदा अमुक यिंग हिंसनादा अमुक यिंग तौदुना अदम इनाख्रे असम तौना मतमदि सुम हौजिनखि कनानासु खांबा ngamde
Nongma nongmagi fattaba hengalai nongdren mapa machasu. Numidangni pati nungdangi insang thongnaba haidana kanna semli Kumar su changlai. Nachanupidi halaktribo. Halaktri kamai tawrage seldubo. Phana kanna de haibani dubu yade. Karidi mo hairuni mina yadramnina. Pati su tumin lay. Ado aina nachanupida udu haibadudi nang haikraba. Nachanupigi sakta makne hairubabu tanmu tanli. Magi thopa matum khumlaani. Hai soibani makhoi pabagi wadu. Atopa moina khanarasida. Masidi chagi khwaidagi luba tanphamni. Aduna magi apamadane yetpiraroisida. Kumar kara saurapna. Karinune mana yadena hekta yadori bro. Magi phatana haibadi natidana nungaina lejau haibani. Lairaba imungduda leiraga ma kari nungai phana leiba phangadro. Ai wai am nganingde mama. Nang mamani nangna themaga yengu. Adugane migi yumduda koi chatchatana tawrido ai pamde. Leikai mina su phajana ngangna khiroi. Hairam laga thokri Kumar du pati su machinda solawi. Pele pung pen pele ai awoiba. Wa dawrida ko ai punsi se. Halakte ni madu maso. Thajaga hensnaga su sakumda famduna wari sanai. Iche ai diam pakhatle. Kai pakhatli ba. As khangdeda ta chawna khangla di ai soidana hat khrani. Ado ma diam phabadi male. Nungsibagi mayai se yam kanbani. Sana thamoi sengna bu misak tu nungsirabadine magi damak tawba ngamloidaba leiroi. Yeknaba kaya su nungsiba oikiba kaya nida. Adoise ai mangonda yare na fongbadi ai ngamdaw mandi. Hensnagi wadada thajada khangnok nok thorai. Hensna thajana nolakpaduda. Kaidawrage cheno idea. Sumlongni ngakpa. Aina tawbaduga nangna tawrisiga yam manaba. Nangina nupana tanaba aduga aigina aina koi tantanaba ni tawrise. As asemba manbo manari yeche. Noi tachawdubu karam kanda halaktoijano. Madi nupani na khara phai aidi nupini na ne mina ngangnabada suloirabani aribini na. Haigumna na khoi tachaw sisune nupadi thokmande he. Aina ga khoi tachaw eramadine nahana phabra punbra kenum tawraga lauradawni jese. Masidi ba tawda tawni be mana. Masa pumba inson son thana sor tabli hon pamung mathaga da phajak ta duna tumli nupidu machinda satapna soli yam wana. Ima yam ware ima. Tanjadu da khunjaw su fachang lai nupidu da usitana yenglaga masu nupidu gi nakan da fatim tharai. Yam wara bonangbo. Nupidu mapi tup tana karimta tawba ngamjadi adu pendana yengi khunjawda. Khunjaw nupidu gi mamaiduda tapna nali. Aina fazana hairi kanduda yaramladi sidhokidro. Nangna anam kandana ha hojikti kaisare. Hairaga pena nui nupidu mamit anidu kanna uisinduna hi kappi. Kaigino noina su yamna patrisibo. Ai koina na koida kayam lanba tabak tawkhibagino. Asumna thamdui saru ai bohalo. Adu pattaba na koi gisu namtaba ngamba ama leiri haibase noi simadi kawgano. Aidi ngasi haying sikhiba yai. Adubu nongmadi soidana leikha tarabi aigumbi laibak thirabi nupi kayagi makhutta napunsida loiba oyuko. Thauna phabini ko wanthoknabu thauna leina ngangkhrene. Hoi nangna haiba makne ai phangjarage yarba natro. Hairaga khutchawduna nupidagi mamaiduda thajilli. Nupidadi gyan mangna laikri jaina mayamduna. Thongjin marumduda lummaga wari taramba lanmidu khonglai thuna mafamdudagi thoraklami. Aduga kana udringai wanglaba jekpaldudagi fanchong thoraklaga sagol tongkatuna thuna konungtamna lagli. Tungda su khunjawgi lanmi kharana uhawrabanina tanarai. Lanmidu su sagoldu yangna thawduna lai khunjawgi lanmi amana. Tenjaidu kapsalu lanmi. Konung yokrabadi soidana phibam tararoi. Lanmi dusu tenjai ama fatsatlaga mangda sagol thawriba lanmi du tamna tendo kapsali. Lanmi du gi yanglen du da pankri. Adubu lanmi dusu saina du khangduna konung tabu yawrabadi sirabasu changlabasu khanna lepa leida thawrakli. Uchin na chin konung lan silakli khunjawgi lanmi khara dusu chakna mo hankri. Sagol du dagi parpar kumthara aga turoi ngamlo chensili phamduna wari sanaramba sananganbaga sayonbaga Lanmi adugi tawrakliba phibamdu ubada phok hawgotli. Lanmi du sor thabet holaga wadu tamnaba tawi.
Sayon changsin laga lanmi do kon khatli. Kaidore, nang kaidore, hayo, kanan lo, hayo. Lanmi do na yamwana pau pumba tamli. Sayon bana chingna khiba numitu dagi lo na thadoga sena hanbani lanmi asida. Masai bunga, makoina, lalu kaya sin. Wahai sindo hai baloi dringai phajak ta do na lei kri lanmi do. Wahai do mapung phana tambangam lamda thawai thakri. Sayon ba sauna khanglaw lawi sanangan bana macha bu phathab na batawi. Ipagi sayon ba nanga do na tawgan. Fatta ba makoi gi isor lei warak pina ba. Sigu ma phibam si yora phawa. Kari gi tumin sum lesan ga dori bano. Moina pangtaw do tawba yabra. Khangan bana phabani makoi di. Ai khoi na di popi ba ipagum inawgum khalaga moina sumna tawramba. Khangani sayon ba kanano haibse. Ngasi di khangan ba tari dana. Fana khamna ba hotna rasu anam kan ba machani. Ningki ba hongandabani thuna konung du dagi thokre. Sanangan ba su matha sana yingduna lehawi. Kui haude mafam nu yaukibaga karisu na chungda adumak changsilai. Manung de hek janglakpaga lanmi khara koina famlaga khunjaw du sana yunaiduna leirame. Kanala iga uba nate nungairi makhoigi sangsara duda. Saubana loiraba nupa dudi prap changsilaga khunjaw du tap pairaga sor chingthoi. Khunjaw sa adum nek tawrakani khangdabana nisa su khara palakpaga bap ama ita takhidri. Lanmi khara dusu changsinge tawrakpani. Aduba Sayon mamana khanglaw lawduna hairai. Ai hui nathwai sinu mangningrabadi mafam siam thuna thadoga chakro chalo. Lanmi khara dusu kirup yenglamlaga thokre. Sayon makhana khunjaw da yenglai. Fajaini ha napana jagi tatsingdo. Ngasidi noigi maikumdo aina lawthokledana. Karaida chenggadawriba. Karaida thami hayo nachindu khumo. Khunjaw do Sayon bagi machingsu khangmana mikup to idi tumina laisili. Sayon basu khunjaw fat inthuram laga kaadu dagi janglai. Leiram liban nupi dagi fibam ubada masado kainoma tawkre. Phi amana konsin biraga lengbanda da pomkat laga puthorai. Khunjaw su machi lengda adumak leirami. Sayon mana khunjaw da thok kausilaga. Naram chit warak pangamdaba na khoidi. Aigi nakta naksilakaro. Tukachai ina wairabasu tukachai. Hairam duna thokre. Khunjaw su hojikta da sauna leiramba pot ama pairaga khanglang langki. Mamit I kana famduna leihawi. Isu ikaibani Sayon bagi mangda. Phibam soklabi nupidu manai nubi singduna kanna senaduna masakan khatnaba tawri. Fana thingla phawba gyan lakti nongan fungang phung tawrakpa daiduda gyan laklami. Mamitu tamna panglakpada mana leiramliba maphamdu iwon onabadu ubada kuying yengzei manai nubi amana changlaklaga. Bema nangbu gyan tarabro. Nupidu wala ngangda yengduna adum lei. Nupidu su fat thokhiduna Sayon bada paw tamlei. Sayon basu janglai nupidu mapi sintha ayengba mada munna yengduna lei. Sayon badu tapna changsili. Ichan nasado kaisu tawdraba. Adubu madugi ona tainabada nupidu na tablap hangai. Ngasise kay numino. Thangjani. Nupidu madu tabada mamit ani chetna usingiduna hik kapthorakli. Ngasise ay giluhong bani. Numito abok kaiga haraw chatchabani. Adubu lama khangadu abok to aibu ngairamgani. Ai bauji kanana lawsinbigani. Aise sirambani na pagadabani. Hairage hena kaptuna lei Sayon bana supokningdu sonthakidana bahaiduna thembiri. Numidang wairamda nupidugi mayumda thenbirakli. Thongaldi yaure adubu hek changsinbadi ngamde. Tanjadu da ison sona hanubi ama thorai. Abok Hanubi dusu khonjela dumda yengthorai. Langlen abok ki thoibi lao abok ki nakta lao isu udabada abok se angaubi olabani ne isu thoibi. Langlen chensinduna mabokta kolaga pena kapi. Nongdo mangli tawrakpaduda hensana polangkokta fauriba phising lauksinaba prap thoraga lauksinba laknari. As nong sisuba matang chadabani oiba. Haina fising do sukot kolaga imungda changi haidana
ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ, ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ, ꯃꯆꯤꯟꯗꯁꯨ ꯁꯣꯟꯈꯤ꯫ ꯏꯃꯥ! ꯄꯤꯁꯨꯝ ꯁꯨꯡꯂꯞ ꯇꯧꯅ ꯁꯝꯕꯜ ꯃꯅꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯑꯗꯨꯛ ꯃꯨꯟꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯔꯝꯕꯗꯨꯗꯗꯤ ꯏꯈꯪ ꯈꯪꯖꯕꯅꯤ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯂꯛꯇ ꯁꯥꯌꯣꯟꯕꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯍꯦꯟꯁꯅꯥꯁꯨ ꯐꯤꯁꯤꯡꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯂꯝ ꯌꯥꯝ ꯍꯦꯟꯕ꯭ꯔꯣ ꯅꯪ? ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯒ ꯑꯣꯏꯕ꯭ꯔꯥꯕ? ꯑꯅꯝꯕꯁꯨ ꯌꯥꯝ ꯀꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥ? ꯅꯣꯡꯗꯨ ꯈꯪꯈꯣꯡ ꯈꯣꯡꯂꯛꯄꯗꯨꯗ ꯍꯦꯟꯁꯅꯥ ꯈꯖꯤꯛ ꯈꯪꯅ ꯃꯁꯥꯗꯨ ꯆꯣꯡꯉꯤ꯫ ꯅꯣꯡꯁꯤ ꯇꯥꯔꯛꯀꯗꯧꯔꯤ, ꯆꯠꯂꯣ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯐꯖꯔꯣꯏꯕ꯫ ꯄꯥꯎꯈꯨꯝ: ꯑꯩ ꯈꯪꯗꯦ꯫ ꯌꯥꯔꯣꯏ ꯈꯪꯗꯕ, ꯍꯧꯖꯤꯛ ꯄꯤꯔꯝꯃꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯍꯜꯂꯔꯣꯏ꯫ ꯍꯦꯟꯁꯅꯥ ꯄꯤꯁꯨꯝꯗꯨ ꯑꯔꯩꯈꯩ ꯁꯨꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯑꯣꯏꯅ ꯏꯔꯦꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯑꯁ ꯆꯠꯂꯣꯁꯦ, ꯆꯠꯂꯣ, ꯃꯤꯒ ꯆꯪꯉꯛꯑꯗꯤ ꯑꯩꯕꯨ ꯐꯖꯅ ꯍꯥꯏꯕꯤꯔꯔꯣꯏ ꯍꯥꯏꯕ꯫ ꯆꯠꯂꯣꯏ, ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡꯗꯨꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯈꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯍꯦꯟꯁꯅꯥ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯍꯥꯏꯔꯛꯏ, ꯇꯨ ꯅꯣꯡ ꯇꯥꯕ ꯍꯧꯔꯦ, ꯆꯠꯂꯣꯕ꯫ ꯁꯥꯌꯣꯟꯕ ꯃꯅꯥꯗꯒ ꯍꯥꯞꯄꯤꯕ ꯅꯠꯇꯦ, ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ, ꯃꯤ ꯃꯁꯛ ꯈꯪꯗꯕ ꯊꯦꯡꯅꯔꯗꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯅꯨ꯫ ꯍꯣꯏ ꯌꯥꯔꯦ, ꯆꯠꯂꯣꯕ꯫ ꯄꯥꯎꯈꯨꯝ ꯄꯥꯝꯃꯦ ꯑꯩ꯫ ꯑꯁ ꯄꯦꯜꯂꯦꯍꯦ ꯑꯩꯗꯤ, ꯅꯪ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯍꯧꯔꯣꯀꯣ, ꯑꯩ ꯆꯪꯉꯦ꯫ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯕꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯅꯣꯡꯗꯨꯁꯨ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯆꯨꯊꯔꯛꯂꯤ꯫ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯈꯔꯗꯤ ꯀꯨꯏꯔꯦ꯫ ꯃꯄꯥꯜꯗ ꯐꯝꯍꯧꯕ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯆꯠꯇ꯭ꯔꯤꯕ꯭ꯔꯥ ꯌꯦꯡꯅꯤꯡꯂꯛꯇꯨꯅ ꯑꯃꯨꯛ ꯇꯞꯅ ꯊꯣꯔꯛꯏ꯫ ꯊꯣꯡꯖꯤꯟ ꯄꯥꯟꯅꯗꯨꯗꯒꯤ ꯆꯦꯞꯊꯔꯒ ꯌꯦꯡꯕꯅꯤ, ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯄꯥꯗꯨ꯫ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯄꯜ ꯑꯃ ꯂꯩꯔꯝꯕꯅ ꯑꯩꯒꯤ ꯊꯧꯅꯥ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯅꯪꯒꯤꯅꯤ ꯍꯥꯏꯕꯗꯁꯨ ꯑꯩꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ, ꯑꯗꯨꯅ ꯑꯩꯗꯤ ꯂꯣꯟꯊꯣꯛꯇꯕꯤꯒꯨꯝ ꯂꯩꯖꯈ꯭ꯔꯒꯦ꯫ ꯁꯣꯝꯗꯅ ꯊꯥꯖꯗꯨ ꯃꯃꯥꯒ ꯂꯥꯎꯅꯔꯤ꯫ ꯀꯩꯅꯣ ꯏꯃꯥ ꯍꯣꯏꯅ ꯈꯜꯂꯤꯁꯤꯕꯣ? ꯑꯩ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯕꯦꯃꯥ, ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ꯫ ꯀꯨꯃꯥꯔꯁꯨ ꯐꯠ ꯆꯪꯂꯛꯏ꯫ ꯍꯩ, ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯅꯤꯅꯦ ꯅꯃꯥ ꯏꯕꯥꯅꯤꯅ ꯁꯤꯜꯂꯤꯁꯦ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯕꯗꯨꯗ ꯂꯩꯔꯒ ꯀꯔꯤ ꯆꯥꯎꯈꯠꯄ ꯉꯝꯒꯗꯧꯔꯤꯒꯦ ꯅꯪ? ꯅꯄꯤ ꯇꯥꯔꯒ ꯂꯦꯡꯒꯗꯕ ꯈꯛꯇꯅꯤ꯫ ꯋꯥꯈꯜ ꯆꯥꯟꯅꯗꯕ ꯑꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯨꯅꯦ, ꯄꯨꯟꯁꯤꯁꯦ ꯀꯞꯄꯒ ꯂꯦꯟꯈ꯭ꯔꯁꯨ ꯂꯦꯟꯖꯈ꯭ꯔꯒꯦ ꯑꯩ꯫ ꯑꯔꯦꯝꯕꯗꯅꯦ ꯏꯄꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯍꯩ ꯃꯃꯥ, ꯃꯁꯤ ꯃꯄꯥꯜ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ, ꯀꯥꯁꯤꯗ ꯑꯗꯨꯝ ꯊꯝꯃꯨ꯫ ꯑꯗꯣ ꯍꯥꯏꯔꯝꯂꯒ ꯄꯇꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯡꯗꯨꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯈꯥꯡꯂꯣꯟ ꯂꯣꯟꯁꯤꯟꯈꯤ꯫ ꯊꯥꯖꯁꯨ ꯃꯤꯀꯨꯞꯇꯨꯗꯗꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ꯫ ꯄꯇꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯨꯃꯥꯔꯒꯤ ꯃꯆꯤꯡꯁꯨ ꯈꯪꯕꯅ ꯄꯥꯡꯒꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯇꯦ꯫ ꯊꯥꯖ ꯊꯣꯡꯗꯨ ꯊꯤꯜꯂꯒ, ꯏꯃꯥ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨꯝꯅꯤ, ꯄꯥꯕ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯕꯤꯌꯨ, ꯏꯃꯥ ꯍꯥꯏꯔꯒ ꯎꯄꯥꯏ ꯂꯩꯇ ꯂꯩꯃꯥꯏꯗꯨꯗ ꯉꯦꯛ ꯐꯝꯊꯔꯒ ꯄꯦꯟꯅ ꯀꯞꯆꯩ꯫ ꯁꯅꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯇꯥꯆꯧ ꯍꯜꯂꯛꯑꯦꯅꯦꯍꯦ꯫ ꯍꯦꯟꯁꯅꯥ ꯃꯕꯨꯡꯒꯤ ꯃꯈꯣꯜ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯇꯥꯍꯥ ꯆꯦꯟꯊꯣꯛꯆꯔꯛꯏ꯫ ꯑꯌꯥ, ꯇꯥꯆꯧ, ꯁꯦ ꯅꯪꯒꯤ ꯐꯅꯦꯛꯀ ꯐꯨꯔꯤꯠꯀꯁꯨ ꯂꯩꯔꯛꯄꯅꯤ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯩꯃꯥ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯇꯥꯆꯧ, ꯑꯗꯣ ꯏꯆꯦꯒꯤꯗꯤ ꯀꯩꯝꯇ ꯂꯩꯔꯛꯇ꯭ꯔꯣ? ꯈꯣꯝꯕꯗꯨ ꯈꯖꯤꯛ ꯏꯀꯥꯏꯒꯨꯝꯁꯨ ꯇꯧꯏ ꯃꯀꯣꯛ ꯍꯣꯠꯂꯒ, ꯂꯩꯔꯛꯄꯅꯤ꯫ ꯆꯥꯛꯀ ꯊꯣꯡꯈ꯭ꯔꯕꯣ ꯅꯪꯕꯣ? ꯊꯣꯡꯉꯦ, ꯏꯟꯁꯥꯡ ꯁꯦꯝꯃꯝꯃꯤꯅꯦ꯫ ꯐꯔꯦ ꯑꯗꯨꯗꯤ, ꯉꯥ ꯑꯃꯁꯨ ꯌꯥꯎꯔꯛꯄꯅꯤ, ꯃꯗꯨ ꯑꯣꯏꯅ ꯊꯣꯡꯉꯨꯀꯣ꯫ ꯍꯣꯏ ꯇꯥꯆꯧ, ꯑꯗꯣ ꯏꯆꯦꯁꯨ ꯀꯧꯕꯤꯁꯦꯕ, ꯇꯥꯆꯧ ꯍꯜꯂꯛꯑꯦ ꯇꯥꯔꯗꯤꯅꯦ ꯃꯥ ꯍꯔꯥꯎꯕꯅ ꯂꯣꯏꯔꯗꯕꯅꯤ꯫ ꯌꯥꯔꯦ ꯆꯪꯉꯨ, ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯊꯥꯡꯒꯠꯂꯛꯑꯣ ꯇꯥꯆꯧꯒꯤ, ꯑꯝꯇ ꯆꯥꯏꯊꯒꯦ, ꯌꯥꯗ꯭ꯔꯦ ꯍꯛꯆꯥꯡꯒꯁꯤ, ꯎꯀꯨꯞ ꯃꯌꯥꯝꯗꯨꯅꯅꯦ ꯍꯥꯀꯠꯆꯕꯅ ꯂꯣꯏꯔꯦ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯍꯦꯟꯁꯅꯥꯗꯨ ꯈꯥꯎꯗꯨꯃ ꯄꯥꯏꯔꯒ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ꯫ ꯈꯣꯝꯕꯁꯨ ꯅꯣꯛꯃꯤ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯣꯏꯗ, ꯍꯣꯔꯦꯟꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯀꯅꯥꯁꯨ ꯇꯝꯕ ꯉꯝꯗꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠ, ꯉꯁꯤꯅ ꯀꯔꯤ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ꯫ ꯂꯥꯡꯂꯦꯟ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯄꯥꯔꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯔꯒ ꯍꯥꯊꯨ ꯆꯦꯟꯈꯤꯒꯦ ꯇꯧꯕꯒ, ꯉꯁꯥꯏꯗꯒꯤ ꯂꯥꯡꯂꯦꯟ ꯃꯥꯇꯕꯨ ꯎꯅꯤꯡꯕꯅ ꯉꯥꯏꯖꯔꯤꯕ ꯄꯥꯔꯤ ꯂꯥꯡꯂꯦꯟꯕꯨ ꯎꯖꯕꯗ ꯅꯨꯡꯁꯤꯅ ꯀꯧꯖꯔꯛꯏ꯫
ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟꯁꯨ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ ꯊꯃꯣꯏꯗꯁꯨ ꯈꯪꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯃꯃꯥꯏ ꯂꯩꯁꯤꯟꯅ ꯇꯨꯃꯤꯟ ꯑꯗꯨꯝ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯄꯥꯔꯤꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯂꯥꯡꯂꯦꯟꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤ ꯂꯥꯡꯂꯦꯟꯒꯤ ꯇꯨꯡꯗ ꯅꯛꯂꯞꯅ ꯂꯦꯞꯄꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯎꯔꯒ ꯆꯦꯟꯒꯦ ꯇꯧꯔꯤꯗꯤ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯔꯤꯅꯤ ꯂꯥꯡꯂꯦꯟ ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯒ ꯇꯨꯃꯤꯟ ꯆꯤꯝꯕꯥꯜ ꯑꯅꯤꯗꯨ ꯆꯞꯁꯤꯟꯅꯔꯒ ꯂꯩ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯥꯡꯂꯦꯟ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯂꯥꯡꯂꯦꯟꯁꯨ ꯄꯤꯔꯥꯡꯗꯨ ꯊꯤꯡꯕ ꯉꯝꯗ ꯇꯞꯅ ꯁꯤꯟꯊꯩ ꯇꯥ ꯄꯥꯔꯤ ꯅꯪ ꯆꯠꯂꯨ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯍꯟꯕꯤꯔꯅꯨ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯂꯝꯂꯥꯟꯕꯤ ꯑꯣꯏꯔꯕꯅꯤ ꯂꯩꯃꯟ ꯆꯜꯂꯕꯤ ꯂꯩꯔꯥꯡ ꯑꯃꯗ ꯅꯨꯡꯁꯤ ꯏꯔꯤꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯛꯂꯕꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏꯌꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯇꯥ ꯄꯥꯔꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯗ꯭ꯔꯣ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯅꯪ ꯑꯝꯇ ꯍꯥꯏꯌꯨ ꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯂꯥꯡꯂꯦꯟꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯤ ꯄꯥꯔꯤ ꯂꯥꯡꯂꯦꯟ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯇ꯭ꯔꯤꯕ 이바니기 마락다 ꯑꯗꯨꯛ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯁꯦꯝꯒꯠꯂꯛꯈꯤꯕ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯅꯪꯅ ꯊꯧꯗꯣꯛ ꯑꯃꯒꯤꯗꯃꯛꯇ ꯊꯥꯗꯅꯕ ꯁꯤꯜꯂꯤꯕ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯂꯥꯡꯂꯦꯟ ꯍꯥ ꯅꯪꯅ ꯂꯝꯂꯥꯟꯕ ꯀꯌꯥꯒ ꯄꯨꯜꯂꯨꯔꯁꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯕ ꯂꯩꯔꯣꯏꯌꯦ ꯂꯥꯡꯂꯦꯟ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯃꯒꯨꯝ ꯂꯩꯔꯔꯦ ꯅꯣꯡꯗ꯭ꯔꯦꯟ ꯃꯄꯥ ꯃꯥꯁꯨ ꯀꯣꯅꯨꯡꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝꯕ ꯂꯥꯂꯣꯡ ꯑꯃꯃꯨꯛ ꯁꯤꯜꯂꯤꯕ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯁꯥꯌꯣꯟꯕꯁꯨ ꯑꯋꯥꯅ ꯇꯥꯔꯕ ꯂꯩꯕꯥꯛ ꯀꯌꯥꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯂꯤ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯃꯤꯡꯂꯦꯟꯕꯨ ꯁꯣꯟꯅꯕꯁꯨ ꯍꯧꯔꯛꯂꯤ ꯑꯍꯜ ꯑꯃꯅ ꯍꯟꯗꯛꯇꯤ ꯀꯣꯟꯁꯥꯏꯒꯤ ꯂꯩꯕꯥꯛꯇꯒꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯅ ꯇꯥꯏꯅꯦ ꯑꯃꯅ ꯑꯃꯨꯛ ꯃꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯍꯥꯏꯅꯁꯨ ꯅꯤꯡꯐꯨ ꯍꯥꯏꯅꯩ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗ꯭ꯔꯦꯗ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤꯅꯦ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯖ ꯃꯁꯥꯗꯣ ꯆꯥꯗ ꯊꯛꯇꯕꯒꯤꯁꯨ ꯃꯌꯥꯡ ꯏꯀꯪ ꯀꯪꯂꯤ ꯄꯇꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯆꯪꯂꯛꯏ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯍꯦꯛ ꯃꯆꯥꯗꯨꯅ ꯋꯥꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯕꯦꯃꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯊꯥꯖ ꯈꯨꯝꯂꯛꯇꯦ ꯃꯃꯥꯏ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯥ ꯅꯪꯕꯣ ꯕꯦꯃꯥ ꯆꯥꯛꯁꯤ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ ꯍꯧꯒꯠꯂꯣꯁꯤ ꯊꯥꯖ ꯃꯃꯥꯏꯗ ꯇꯞꯅ ꯂꯩꯁꯤꯜꯂꯛꯏ ꯏꯃꯥ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯆꯠꯂꯨꯒꯦ ꯃꯥ ꯍꯜꯂꯛꯑꯃꯅꯤꯌꯦ ꯏꯃꯥ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯈꯤꯇꯁꯨ ꯈꯪꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯂꯨꯍꯣꯡꯕꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕꯅꯤꯅꯦ ꯕꯦꯃꯥ ꯅꯪꯅ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯌꯦ ꯇꯟꯖꯥꯗꯨꯗ ꯀꯨꯃꯥꯔꯒ ꯅꯨꯄꯥ ꯑꯃꯒ ꯍꯦꯛ ꯆꯪꯂꯛꯏ ꯕꯨꯡꯉꯣ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯦ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯇꯞꯅ ꯐꯝꯊꯩ ꯃꯁꯥ ꯇꯅꯥꯟꯂꯗꯅ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ ꯀꯨꯃꯥꯔ ꯄꯇꯤꯗ ꯏꯪꯒꯤꯠ ꯇꯧꯏ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯒꯨꯝ ꯄꯇꯤꯁꯨ ꯈꯪꯂꯗꯨꯅ ꯏꯆꯥꯕꯨ ꯅꯊꯟꯇ ꯂꯥꯛꯄ꯭ꯔꯣ ꯑꯣꯍꯣꯏ ꯏꯃꯥ ꯅꯥꯏ ꯍꯥꯏꯕꯗꯨꯗ ꯑꯩ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯑꯣ ꯐꯝꯃꯝꯃꯣ ꯑꯗꯨꯗꯤ ꯏꯃꯥꯅꯦ ꯀꯔꯤꯅꯣ ꯆꯥꯅꯕ ꯑꯃꯨꯛꯇ ꯁꯤꯜꯂꯨꯈꯤꯒꯦ ꯌꯥꯔꯅꯤꯗ ꯏꯃꯥ ꯇꯧꯕꯤꯔꯨꯔꯅꯨ ꯌꯥꯗꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯑꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯗꯣ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯀꯨꯏꯔꯣꯏ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯄꯇꯤꯁꯨ ꯀꯨꯃꯥꯔꯁꯨ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯨ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯊꯋꯥꯟ ꯊꯥꯖꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯃꯤꯡꯗꯣ ꯊꯥꯖ ꯍꯥꯏꯕꯅꯤꯀꯣ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯅ ꯎꯔꯤ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯁꯤꯜꯂꯨ ꯑꯩꯅꯁꯨ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯛꯄꯅꯤ ꯊꯥꯖ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯏ ꯏꯕꯨꯡꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯂꯨꯍꯣꯡꯕꯁꯦ ꯏꯕꯨꯡꯅ ꯇꯁꯦꯡꯅ ꯌꯥꯅꯤꯡꯂꯒ ꯌꯥꯈꯤꯕ꯭ꯔꯥ ꯊꯋꯥꯟ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯈꯪꯅꯔꯛꯇꯦ ꯅꯨꯡꯁꯤ ꯃꯔꯤꯁꯨ ꯊꯝꯖꯔꯛꯇꯦ ꯑꯩꯒꯤ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯁꯤꯟꯊꯥꯗꯨꯗ ꯑꯗꯨꯝ ꯄꯥꯡꯂꯒ ꯂꯩꯖꯕ ꯃꯤꯁꯛꯅꯤ ꯑꯩꯗꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯅ ꯍꯥꯏꯕ ꯋꯥꯗꯁꯨ ꯅꯣꯡꯃꯗꯤ ꯇꯣꯛꯆꯔꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯤꯟꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯍꯔꯥꯎ ꯌꯥꯈ꯭ꯔꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯊꯥꯖ ꯃꯄꯤꯗꯨ ꯇꯞꯅ ꯇꯥꯔꯛꯄ ꯎꯕꯗ ꯊꯋꯥꯟ ꯄꯥꯈꯠꯂꯛ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯅꯪꯒꯤ ꯑꯅꯤꯡꯕꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯏꯕꯨꯡ ꯌꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯁꯦ ꯑꯃꯨꯛꯇ ꯌꯥꯍꯟꯕꯤꯒꯅꯨ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯂꯨꯍꯣꯡꯕꯅ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯇꯣꯛꯂꯁꯤ ꯍꯥꯏꯔꯤꯁꯤꯕꯨ
ꯍꯥꯟꯅ ꯉꯜꯂꯤꯉꯩꯗ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯕ ꯐꯥꯒꯤ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯊꯥꯖ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯖꯩ ꯇꯁꯦꯡꯅ ꯃꯗꯨ ꯍꯥꯏꯅꯕꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯩꯈꯤꯗꯕꯅꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯃꯤꯁꯛꯇꯨꯗ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯌꯦ ꯑꯗꯨꯅ ꯏꯕꯨꯡꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯊꯋꯥꯟ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯩ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯑꯃ ꯉꯥꯎꯔꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯣꯝꯕ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ ꯃꯪꯗꯨꯅ ꯐꯝꯂꯤ ꯇꯥꯔꯛꯏ ꯋꯥꯍꯩ ꯈꯔꯁꯨ ꯈꯣꯝꯕ ꯅꯪ ꯈꯨꯔꯥꯒꯤ ꯃꯥꯏ ꯑꯃꯨꯛꯇ ꯉꯥꯛꯎ ꯇꯁꯦꯡꯅ ꯑꯩ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯅꯤꯅꯦ ꯅꯪ ꯈꯨꯔꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯇꯥꯆꯧ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯈꯣꯝꯕ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ ꯍꯣꯏ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯉꯛꯂꯒ ꯆꯥꯛꯂꯨꯛꯇꯨꯗ ꯄꯨꯟꯅ ꯐꯝꯊꯩ ꯈꯣꯝꯕꯗꯤ ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯆꯥꯛ ꯆꯥꯔꯤ ꯍꯦꯟꯁꯅꯥꯅ ꯅꯨꯡꯉꯥꯏꯇꯅ ꯇꯥꯆꯧ ꯏꯆꯦꯗꯣ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯀꯨꯏꯔꯦ ꯂꯥꯛꯈꯤꯗꯕ ꯀꯩꯗꯧꯕꯒ ꯌꯥꯎꯔꯕꯖꯥꯠꯅꯣ ꯇꯥꯆꯧ ꯍꯜꯂꯛꯑꯦ ꯍꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯖꯥꯠꯂꯣ ꯊꯕꯛ ꯆꯤꯟꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯆꯥꯔꯣ ꯆꯥꯛꯇꯣ ꯇꯟꯖꯥꯗꯨꯗ ꯃꯃꯥꯡ ꯊꯣꯡꯗꯣ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯋꯥꯔꯤ ꯁꯥꯔꯝꯕ ꯑꯅꯤꯗꯨ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯣꯜꯗꯨ ꯇꯥꯔꯤ ꯇꯥꯆꯧ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯤꯖꯩꯌꯦ ꯃꯤ ꯐꯠꯇꯕꯒ ꯑꯣꯏꯔꯖꯥꯠꯂꯣ ꯈꯣꯝꯕ ꯃꯈꯨꯠꯇꯨ ꯆꯨꯞ ꯍꯥꯝꯂꯒ ꯊꯧꯔꯛꯏ ꯃꯄꯥꯟꯗꯒꯤ ꯈꯣꯟꯖꯦꯜ ꯄꯤꯛꯂꯞꯅ ꯀꯧꯏ ꯁꯅꯥ ꯇꯥꯕ꯭ꯔꯣ ꯊꯣꯡꯁꯤꯝꯇ ꯍꯥꯡꯉꯨ ꯁꯅꯥ ꯑꯩꯅꯦ ꯏꯆꯦꯅꯦ ꯈꯣꯝꯕꯁꯨ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯏ ꯊꯥꯖ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯃꯈꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯊꯥꯖ ꯀꯩꯅꯣ ꯊꯦꯡꯉꯀꯥꯟꯁꯤꯗ ꯊꯥꯖ ꯈꯣꯝꯕ ꯎꯖꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯍꯦꯟꯁꯅꯥ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯦꯞꯄꯒ ꯂꯩ ꯈꯣꯝꯕ ꯊꯥꯖꯕꯨ ꯏꯟꯊꯣꯛꯂꯒ ꯁꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯂꯩꯀꯥꯏ ꯃꯤꯅꯣꯛꯈ꯭ꯔꯒ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ ꯆꯠꯂꯣ ꯇꯥ ꯈꯣꯝꯕ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯊꯥꯖ ꯏꯃꯥ ꯄꯥꯕꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯣ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤ ꯈꯣꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯉꯛꯂꯞꯅ ꯄꯨꯂꯞ ꯌꯦꯡꯂꯛꯏ ꯍꯦꯟꯁꯅꯥꯅ ꯇꯥꯆꯧ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯏꯆꯦ ꯅꯪ ꯂꯨꯍꯣꯡꯗꯣꯔꯕꯣ ꯀꯩꯒꯤ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯤꯅꯣ ꯊꯥꯖꯁꯨ ꯀꯞꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯀꯨꯃꯥꯔꯅ ꯃꯪ ꯊꯥꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯥꯖ ꯄꯥꯈꯠꯅ ꯈꯣꯝꯕꯒꯤ ꯃꯅꯤꯡꯗ ꯂꯣꯠꯂꯤ ꯀꯨꯃꯥꯔ ꯁꯥꯎꯅ ꯑꯩ ꯋꯥꯔꯛꯇꯕꯤ ꯃꯆꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯂꯥꯛꯑꯣ ꯈꯨꯔꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯈꯣꯝꯕꯅ ꯍꯥꯏꯔꯛꯄꯅꯤ ꯀꯨꯃꯥꯔꯅ ꯃꯃꯥ ꯃꯄꯥꯕꯨ ꯆꯪꯍꯥꯠ ꯍꯥꯠꯅꯕꯁꯨ ꯁꯤꯜꯂꯤꯅꯦ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏꯌꯦ ꯍꯩ ꯅꯈꯣꯏ ꯀꯩꯗꯧꯔꯤ ꯆꯤꯡꯊꯣꯔꯛꯎꯅꯦ ꯅꯨꯄꯤꯁꯦ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯖꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯕ ꯍꯧꯏ ꯊꯥꯖꯁꯨ ꯀꯞꯇꯨꯅ ꯈꯣꯝꯕꯗ ꯌꯥꯟꯖꯔꯤ ꯕꯥꯕꯥ ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯨ ꯇꯥ ꯈꯣꯝꯕ ꯁꯅꯥ ꯏꯆꯦ ꯅꯣꯏ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯉꯝꯃꯣꯏꯌꯦ ꯇꯥ ꯈꯣꯝꯕ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯇꯥꯆꯧ ꯏꯆꯦꯁꯦ ꯄꯨꯈꯤꯗꯧꯔꯦ ꯑꯝꯇ ꯈꯥꯝꯃꯣ ꯇꯥꯆꯧ ꯁꯦ ꯏꯆꯦꯁꯦ ꯄꯨꯈꯤꯗꯧꯔꯦ ꯍꯥꯏꯕ ꯈꯣꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯊꯥꯖꯁꯨ ꯑꯃꯨꯛ ꯀꯟꯅ ꯃꯨꯛꯂꯒ ꯅꯥꯟꯊꯣꯛꯇꯨꯅ ꯈꯣꯝꯕꯒꯤ ꯃꯈꯣꯡꯗꯨꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩ ꯇꯥ ꯈꯣꯝꯕ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏꯌꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯣ ꯇꯥ ꯈꯣꯝꯕ ꯅꯨꯡꯁꯤꯗꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯤꯌꯦ ꯅꯪ ꯀꯩ ꯑꯣꯏꯗꯅ ꯑꯩꯅ ꯅꯨꯡꯁꯤꯌꯣ ꯍꯥꯏꯔꯤꯅꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯋꯥꯈꯜ ꯑꯍꯦꯟꯕ ꯑꯝꯇ ꯈꯟꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯇꯕꯨ ꯈꯟꯕꯒꯤ ꯋꯥꯅꯤ ꯆꯠꯂꯣ ꯌꯥꯔꯦ ꯄꯥꯕꯒꯤ ꯃꯥꯏ ꯆꯨꯞꯅꯕ ꯁꯤꯟꯒꯅꯨ ꯆꯠꯂꯣ ꯀꯨꯃꯥꯔꯅ ꯍꯩ ꯅꯣꯏ ꯀꯩ ꯌꯦꯡꯂꯦ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯣꯔꯛꯎꯅꯦꯍꯦ ꯊꯥꯖꯗꯤ ꯈꯣꯝꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯊꯃꯣꯏꯗꯨꯗ ꯄꯣꯠ ꯑꯃꯅ ꯈꯪꯊꯣꯝ ꯊꯣꯝꯂꯛꯄꯒꯨꯝ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯊꯥꯖꯗꯨ ꯃꯨꯛꯄꯁꯨ ꯇꯧꯔꯨꯗ꯭ꯔꯦ ꯇꯨꯃꯤꯟ ꯈꯣꯝꯕ ꯃꯉꯣꯟꯗ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯌꯦꯡꯂꯝꯂꯒ ꯏꯟꯅꯈ꯭ꯔꯦ ꯍꯦꯟꯁꯅꯥꯁꯨ ꯃꯕꯨꯡꯗ ꯉꯥꯊꯔꯒ ꯀꯞꯆꯩ ꯈꯣꯝꯕꯁꯨ ꯍꯧꯖꯤꯛꯇꯗ ꯄꯦꯟꯅ ꯀꯞꯆꯩ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯔꯒ ꯑꯩꯒꯤ ꯄꯦꯟꯕ ꯑꯣꯏꯖꯈꯤ ꯁꯣꯝꯗꯅ ꯊꯋꯥ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯀꯨꯃꯥꯔ ꯉꯛꯅ ꯏꯕꯨꯡꯉꯣ ꯕꯕꯥ ꯊꯥꯖꯁꯤ ꯊꯝꯕꯤꯔꯝꯃꯨ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ ꯅꯠꯇꯦ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯂꯁꯤ ꯃꯥꯕꯨ ꯊꯝꯕꯤꯔꯝꯃꯣ ꯕꯕꯥ ꯀꯨꯃꯥꯔꯗꯣ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯦ ꯊꯋꯥꯟ ꯊꯥꯖꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏ ꯇꯥꯆꯧ ꯏꯆꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯇꯥꯆꯧ ꯏꯆꯦ ꯂꯥꯛꯑꯦ ꯈꯣꯝꯕꯁꯨ ꯐꯠ ꯌꯦꯡꯈꯠꯂꯤ ꯊꯋꯥꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯏꯇꯥꯎ
ꯊꯥꯖꯕ ꯂꯧꯁꯟꯕꯤꯌꯨ ꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯤ ꯑꯉꯛꯄꯅꯤ ꯏꯇꯥꯎꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯥꯕꯨ ꯂꯧꯁꯟꯕꯤꯌꯨ ꯊꯋꯥꯟ ꯊꯥꯖꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯒ ꯏꯆꯜꯁꯤꯗꯤ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯣꯌꯨ ꯅꯕꯨꯡ ꯁꯛꯂꯒ ꯑꯩꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯀꯥꯏꯔꯕ ꯊꯃꯣꯏꯕꯨ ꯄꯨꯗꯨꯅ ꯊꯋꯥꯟꯁꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯑꯣꯏꯅ ꯇꯧꯔꯛꯏ ꯍꯦꯟꯁꯅꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯖꯕꯨ ꯀꯣꯟꯁꯤꯟꯕꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯦꯟꯁꯅꯥꯁꯨ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯀꯨꯏꯔꯦ ꯅꯨꯄꯥꯗꯨ ꯎꯈꯤꯗꯕ ꯃꯥꯡꯗ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯀꯌꯥꯗꯨꯁꯨ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯁꯣꯝꯗꯅ ꯈꯨꯟꯖꯥꯎ ꯁꯥꯎꯅ ꯐꯝꯂꯤ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯂꯩꯔꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣꯃꯗꯤ ꯈꯟꯅꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ ꯃꯤꯅ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ ꯕꯥꯕꯥ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯃꯗꯤ ꯂꯩꯔꯦ ꯕꯥꯕꯥ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯒꯤꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯗꯨꯅꯤ ꯃꯄꯥ ꯃꯆꯥꯗꯨ ꯃꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯥꯟꯅꯈ꯭ꯔꯦ ꯏꯅꯝꯃ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯀꯨꯏꯔꯦ ꯃꯤ ꯆꯥꯗꯕ ꯊꯥꯖꯅ ꯅꯣꯏ ꯇꯥꯆꯧ ꯍꯜꯂꯛꯑꯗꯤ ꯁꯤꯕ ꯇꯥꯔꯦ ꯃꯤꯕꯥꯅꯤꯕꯣ ꯁꯤꯗ ꯂꯩꯔꯒ ꯑꯣꯏꯅ ꯆꯥꯁꯤ ꯑꯁ ꯁꯤꯗꯕꯨ ꯆꯥꯔꯁꯨ ꯑꯃꯗꯕꯨ ꯆꯥꯔꯁꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯥꯖꯗꯨ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯏ ꯑꯕꯣꯛ ꯈꯝꯕꯤꯅ ꯑꯅꯤꯗꯨ ꯎꯕꯗ ꯍꯩꯃꯥ ꯍꯩꯃꯥ ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯣꯏ ꯑꯅꯤꯗꯤ ꯂꯥꯛꯄ ꯐꯔꯛ ꯇꯥꯗꯣꯏꯅꯦ ꯑꯕꯣ ꯁꯤꯗꯩꯗꯤ ꯏꯅꯝꯃ ꯏꯕꯥꯅꯤ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ ꯈꯣꯝꯕꯗꯣ ꯐꯈ꯭ꯔꯕ ꯏꯁꯨꯅꯤ ꯅꯔꯥꯏꯕꯛ ꯐꯩꯗꯀꯣ ꯊꯥꯖ ꯐꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯁꯨꯅꯦ ꯁꯨꯕ ꯅꯣꯝꯕ ꯇꯥꯟꯁꯤꯟꯕ ꯀꯟꯗ꯭ꯔꯕꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯅꯠꯇꯦꯗꯣ ꯊꯥꯖꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯁꯤꯡꯖꯨ ꯆꯥꯊꯣꯛꯂꯤ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯏꯅꯝꯃ ꯉꯁꯤꯗꯤ ꯆꯦꯡ ꯍꯋꯥꯏ ꯌꯦꯟꯅꯤ ꯍꯥꯏꯗꯥꯏꯅꯦ ꯌꯦꯜꯂꯔꯣꯏꯗꯣꯏꯖꯥꯠꯂꯣ ꯈꯪꯗꯦ ꯑꯗꯣ ꯅꯍꯥꯟꯒꯤ ꯈꯨꯆꯨꯝ ꯍꯩꯖꯤꯟꯈꯤꯕ ꯅꯨꯄꯥꯗꯣ ꯀꯨꯏꯔꯦꯉꯣ ꯎꯈꯤꯗꯕ ꯃꯗꯣ ꯀꯣꯟꯁꯥꯏꯗꯒꯤꯅꯦ ꯍꯥꯏꯌꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯒ ꯍꯥꯏꯕꯅꯤ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥꯁꯨ ꯈꯪꯗꯦꯗ ꯑꯗꯣ ꯀꯅꯥꯕꯨ ꯑꯣꯏꯔꯖꯥꯠꯅꯣ ꯆꯦꯡ ꯍꯋꯥꯏꯒ ꯌꯦꯟꯅꯤꯅ ꯇꯧꯔꯤꯗꯨꯕꯣ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯦꯗ ꯍꯥꯏꯅꯔꯤꯉꯩ ꯁꯒꯣꯜ ꯃꯔꯤ ꯃꯔꯤ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯑꯅꯤꯗꯨꯁꯨ ꯄꯠ ꯄꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ ꯀꯣꯟꯁꯥꯏ ꯂꯥꯟꯃꯤꯅꯦ ꯁꯤꯗꯤ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣ ꯆꯦꯜꯍꯧꯔꯁꯤꯔ ꯏꯕꯥꯅꯤ ꯍꯣꯏ ꯏꯅꯝꯃ ꯆꯦꯜꯍꯧꯔꯁꯤ ꯑꯩ ꯌꯥꯝ ꯀꯤꯌꯦꯕ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯍꯤꯟꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯐꯥ ꯐꯥꯔꯛꯏ ꯍꯤꯟꯁꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯀꯞꯂꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯥꯗꯣꯛꯑꯣ ꯀꯅꯥꯅꯣ ꯈꯨꯠ ꯐꯥꯔꯛꯏꯗꯨꯕꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯑꯩꯅꯦ ꯍꯤꯟꯁꯅꯥ ꯀꯞꯄꯗꯣ ꯈꯪꯇꯣꯛ ꯇꯣꯛꯈ꯭ꯔꯒ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯁꯥꯌꯣꯟꯕ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯂꯩ ꯃꯤꯀꯨꯞꯇꯨꯗꯅꯤ ꯁꯥꯌꯣꯟꯕꯒꯤ ꯊꯕꯥꯛꯇꯨꯗ ꯈꯪꯀꯥꯎ ꯀꯥꯎꯔꯛꯄꯗꯨ ꯁꯥꯌꯣꯟꯕꯁꯨ ꯂꯣꯡꯅ ꯇꯥꯈꯤ ꯍꯤꯟꯁꯅꯥ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯉꯤ ꯈꯣꯝꯕ ꯁꯥꯎꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯤꯍꯨꯜꯒ ꯌꯧꯈ꯭ꯔꯦ ꯊꯥꯖ ꯍꯤꯟꯁꯅꯥꯒꯤ ꯃꯈꯨꯠ ꯆꯤꯡꯂꯒ ꯂꯥꯛꯑꯣ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯃꯤ ꯅꯪꯕꯣ ꯁꯥꯌꯣꯟꯕꯁꯨ ꯈꯖꯤꯛ ꯁꯨꯛꯇꯨꯅ ꯊꯕꯥꯛꯇꯨꯗ ꯅꯥꯜꯂꯤ ꯈꯣꯝꯕꯗꯤ ꯍꯟꯗ꯭ꯔꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁꯥꯌꯣꯟꯕꯕꯨ ꯐꯠ ꯆꯤꯡꯈꯠꯂꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯆꯜꯒꯤ ꯈꯨꯠꯀ ꯄꯥꯏꯗꯅ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯑꯇꯩ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯥꯌꯣꯟꯕ ꯃꯥꯅ ꯆꯪꯂꯛꯀꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤ ꯁꯥꯌꯣꯟꯕ ꯑꯗꯨꯝ ꯅꯣꯛꯇꯨꯅ ꯏꯕꯥꯏ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯅꯁꯦꯟꯕꯛꯇꯤ ꯑꯝꯇ ꯇꯧꯖꯒꯦ ꯈꯣꯝꯕ ꯁꯥꯌꯣꯟꯕꯒꯤ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ ꯑꯩ ꯑꯗꯨ ꯎꯁꯤꯠꯇꯕ ꯅꯪ ꯉꯁꯤ ꯂꯣꯏꯁꯤꯜꯂꯨꯔꯥ ꯇꯥꯆꯧ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕꯁꯦ ꯁꯅꯥ ꯅꯪ ꯇꯥꯆꯧꯁꯦ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦꯍꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔꯒ ꯁꯒꯣꯜꯗꯨꯗ ꯇꯣꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯈꯣꯝꯕ ꯁꯥꯎꯅ ꯑꯃꯨꯛ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ ꯍꯟꯗꯛꯇꯤ ꯊꯥꯖꯁꯨ ꯌꯥꯎꯅ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈ꯭ꯔꯦ ꯍꯤꯟꯁꯅꯥꯗꯤ ꯈꯣꯝꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯈꯟꯅ ꯊꯥꯖꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯣꯝꯕ ꯃꯆꯜꯗ ꯑꯣꯟꯁꯤꯜꯂꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯍꯤꯟꯁꯅꯥ ꯈꯨꯝꯗꯦ ꯀꯤꯅ ꯌꯦꯡꯉꯤ ꯊꯥꯖꯁꯨ ꯍꯥꯏꯔꯛꯏ ꯑꯁ ꯌꯥꯔꯦꯕ ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯇꯣꯛꯄꯤꯔꯣ ꯌꯥꯔꯦ ꯑꯉꯥꯡꯁꯦ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ ꯈꯣꯝꯕ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗ ꯅꯆꯤꯟꯗꯣ ꯈꯨꯝꯕ ꯀꯩꯗꯧꯒꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯇꯥꯆꯧ ꯑꯩ ꯈꯪꯗꯤꯌꯦ ꯑꯩ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯂꯛꯀꯅꯨꯅꯦ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯤꯌꯦ ꯈꯪꯗ꯭ꯔꯒ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯒꯗꯕ ꯅꯠꯇꯦꯅꯦ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯑꯩ ꯑꯁꯦꯡꯕꯒꯤ ꯈꯪꯗꯕꯅꯤ ꯇꯥꯆꯧ ꯃꯥꯗꯣ ꯀꯣꯟꯁꯥꯏꯒꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯣꯝꯕ ꯁꯥꯎꯅ ꯃꯆꯜꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯈꯪꯊꯥ ꯊꯥꯈꯤ ꯅꯣꯡꯃꯇ ꯈꯨꯠ ꯊꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤꯠꯅ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯖꯗꯕ ꯃꯆꯜꯁꯤꯗ ꯉꯁꯤꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨꯗ ꯍꯤꯟꯁꯅꯥꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ꯔꯗꯨꯅ ꯍꯦꯛ ꯀꯞꯄꯤ ꯊꯥꯖꯁꯨ ꯍꯤꯟꯁꯅꯥꯕꯨ ꯀꯣꯟꯁꯤꯟꯕꯤ. 'ꯀꯩꯅꯣ ꯃꯣꯏ ꯇꯥꯆꯧꯅ ꯇꯧꯔꯤꯗꯨꯕꯣ? ꯑꯉꯥꯡꯁꯤꯅ ꯈꯪꯗꯦ ꯍꯥꯏꯔꯤꯗꯅ. 'ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ? 'ꯇꯥꯆꯧ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯤ ꯅꯪꯕꯣ.' ꯁꯥꯌꯣꯟꯕ
ꯈꯣꯝꯕꯁꯨ ꯑꯃꯨꯛ ꯐꯨꯈꯩ ꯐꯨꯗꯣꯛꯂꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯈꯥꯡꯖꯔꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯒ ꯅꯛꯁꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯅ? ꯃꯣꯏꯗꯤ ꯇꯧꯒꯦꯇ ꯉꯝꯕꯅꯤ꯫ ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯕꯨꯡꯒꯤ ꯕꯦꯝꯃ? ꯃꯥꯗꯤ ꯌꯥꯝꯅ ꯐꯕꯅꯦ ꯇꯥꯆꯧ, ꯑꯇꯩꯒꯁꯨ ꯃꯥꯟꯅꯗꯕꯅꯦ꯫ ꯈꯣꯝꯕ ꯃꯆꯟꯕ ꯑꯃꯨꯛ ꯀꯣꯟꯁꯤꯟꯕꯤ꯫ ꯅꯠꯇꯦ, ꯐꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒ ꯂꯣꯏꯅꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗꯅꯤ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯄꯨꯟꯁꯤ ꯃꯈꯣꯏꯅ ꯂꯣꯏꯍꯟꯈꯤꯕꯗꯣ꯫ ꯅꯪ ꯃꯗꯨ ꯀꯥꯎꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔꯗꯨ꯫ ꯈꯣꯝꯕ ꯃꯇꯝꯗꯨꯗ ꯆꯍꯤ 10ꯃꯨꯛꯇ ꯁꯨꯕꯗ ꯉꯥꯏꯔꯤ꯫ ꯍꯦꯟꯁꯅꯥꯗꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯕ ꯃꯇꯝꯅꯤ꯫ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯈꯣꯝꯕꯒ ꯈꯣꯝꯕꯒꯤ ꯑꯄꯣꯛꯄ ꯊꯣꯏꯕꯒ ꯑꯇꯤꯌꯥ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯂꯤ꯫ ꯈꯣꯝꯕ ꯊꯥꯖ ꯃꯉꯣꯟꯗ ꯌꯦꯡꯖꯔꯒ, "ꯄꯥꯕ, ꯑꯁꯨꯛ ꯄꯤꯛꯄ ꯊꯥꯁꯤꯅ ꯀꯃꯥꯏꯅ ꯂꯣꯏꯅ ꯉꯥꯜꯍꯜꯂꯤꯅꯣ?" ꯊꯣꯏꯕꯅ, "ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯊꯥꯁꯦ ꯌꯥꯝ ꯄꯤꯛꯄ ꯃꯥꯟꯕꯒꯤ ꯋꯥꯅꯤ, ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤꯗ." ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯣꯝꯕꯅ ꯑꯃꯨꯛ, "ꯑꯗꯣ ꯊꯥꯁꯦ ꯑꯗꯨꯝ ꯂꯦꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯄꯥꯕ?" "ꯑꯗꯨꯔꯣ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝꯁꯦ ꯃꯁꯤꯅ ꯊꯥꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯂꯤꯕꯅꯤ, ꯃꯗꯨꯒꯤ ꯂꯦꯡꯕ ꯃꯥꯟꯕꯅꯤ, ꯊꯥꯖꯗꯤ ꯂꯦꯡꯕ ꯅꯠꯇꯤꯌꯦ." "ꯑꯣ, ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯎꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯄꯥꯕ, ꯃꯥꯂꯦꯝꯅ ꯀꯣꯏꯅ ꯆꯠꯂꯗꯤ?" ꯊꯣꯏꯕ ꯅꯣꯛꯂꯒ ꯋꯥꯗꯣ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩ ꯂꯦꯝꯕꯤ ꯊꯣꯔꯛꯏ꯫ "ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯄꯥꯅ ꯆꯥꯕꯣ? ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯁꯤ, ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯤꯅꯔꯣ." ꯊꯣꯏꯕ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯉꯤ꯫ "ꯍꯩꯃꯥ, ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯁꯅꯥꯁꯦ꯫ ꯃꯃꯥ, ꯑꯉꯥꯡꯁꯦ ꯁꯨꯝꯕꯤꯌꯨꯔꯣ." "ꯀꯗꯥꯏ ꯑꯩ ꯁꯨꯝꯃꯨꯔꯒꯦ." "ꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯄꯥꯕꯒ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ, ꯍꯣꯔꯦꯟ ꯇꯨꯝꯕꯗꯅꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯗꯣꯏꯅꯤ." "ꯍꯣꯏ ꯄꯥꯕ, ꯍꯤꯡꯆꯥꯕꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨꯀꯣ." ꯂꯤꯗꯣꯏꯅꯤ." ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯅꯣꯛ ꯅꯣꯛꯇꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯂꯦꯝꯕꯤꯁꯨ ꯃꯆꯥꯕꯨ ꯁꯨꯝꯃꯨꯔꯒ ꯆꯥꯛꯈꯨꯝ ꯆꯪꯂꯛꯀꯦ ꯇꯧꯔꯤꯉꯩ ꯃꯄꯥꯜꯗꯒꯤ, "ꯌꯨꯝꯁꯦ ꯀꯅꯥ ꯂꯩꯒꯦ? ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯔꯛꯎ." ꯊꯣꯏꯕꯁꯨ ꯇꯥꯗꯨꯅ, "ꯀꯅꯥ ꯑꯃ ꯑꯣꯏꯔꯖꯥꯠꯅꯣꯅꯦ?" ꯂꯦꯝꯕꯤ ꯄꯥꯈꯠꯅ, "ꯈꯪꯗꯤꯌꯦ, ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ?" ꯊꯣꯏꯕ ꯃꯈꯨꯠꯇꯨ ꯐꯠ ꯍꯥꯝꯂꯒ ꯊꯣꯔꯛꯏ꯫ ꯂꯦꯝꯕꯤꯁꯨ ꯏꯟꯅꯔꯛꯏ꯫ ꯂꯦꯝꯕꯤ ꯈꯣꯝꯕꯗ ꯍꯥꯏꯔꯛꯏ, "ꯕꯨꯡꯉꯣ, ꯅꯆꯟꯁꯤ ꯌꯦꯡꯂꯝꯃꯨꯀꯣ." ꯃꯄꯥꯜꯗꯨꯗꯅ ꯅꯣꯡꯗ꯭ꯔꯦꯟꯒ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯦꯞꯇꯨꯅ ꯂꯩ꯫ "ꯀꯔꯤ ꯂꯩꯔꯦ? ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ?" ꯅꯣꯡꯗ꯭ꯔꯦꯟꯅ, "ꯍꯩ, ꯃꯤꯅꯥꯏ ꯃꯆꯥ, ꯅꯪꯅꯁꯨ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤꯕ ꯉꯥꯡꯅꯒꯗꯕꯅꯤ." ꯂꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯖꯗꯨꯅ ꯄꯥꯈꯠꯅ ꯀꯔꯤꯁꯨ ꯇꯧꯔꯨꯅꯣ ꯍꯥꯏꯒꯨꯝ ꯐꯥꯊꯔꯤ꯫ ꯊꯣꯏꯕꯁꯨ ꯈꯨꯝꯂꯛꯏ, "ꯀꯩꯅꯣꯗ, ꯃꯤꯒꯤ ꯂꯝꯁꯤꯕꯨ ꯍꯦꯛꯇ ꯄꯤꯌꯨ ꯍꯥꯏꯔꯒ ꯌꯥꯒꯅꯤ ꯈꯜꯂꯤꯗꯨꯕꯣ? ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯐꯅ ꯄꯤꯔꯁꯨ ꯑꯩꯅ ꯁꯨꯡꯄꯤ ꯄꯤꯔꯣꯏ꯫ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ, ꯑꯩ ꯀꯩꯁꯨ ꯀꯤꯗꯦ." ꯌꯥꯝꯕꯨ ꯐꯥꯎꯈ꯭ꯔꯦꯅꯦ ꯍꯥ? ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯉꯕꯣ ꯅꯪ? ꯅꯪ ꯀꯔꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯩ ꯈꯪꯗꯦꯅꯦ, ꯑꯩꯒꯤꯗꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯔꯦ꯫ ꯌꯥꯔꯦ, ꯂꯦꯡꯕꯤꯈ꯭ꯔꯣ, ꯑꯩꯅ ꯄꯤꯔꯣꯏꯗꯤ ꯄꯤꯔꯣꯏ." ꯍꯥꯏꯔꯒ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯤ꯫ "ꯂꯥꯛꯑꯣ ꯃꯃꯥ, ꯆꯪꯉꯁꯤ." ꯑꯗꯨꯕꯨ ꯅꯪꯍꯧ ꯂꯥꯛꯍꯧꯗꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯏꯕꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯐꯨꯕ ꯍꯧꯔꯤ꯫ ꯂꯦꯝꯕꯤꯁꯨ ꯀꯞꯇꯨꯅ ꯈꯥꯝꯗꯣꯛꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯈꯣꯏꯅ ꯐꯅ ꯂꯥꯎꯖꯔꯕꯁꯨ ꯀꯅꯥꯃꯠꯇ ꯍꯦꯛ ꯆꯪꯂꯛꯇꯦ꯫ ꯇꯥꯗꯤ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯤꯕꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯅꯩ꯫ ꯈꯣꯝꯕꯁꯨ ꯀꯤꯅ ꯃꯆꯤꯟꯗꯨ ꯈꯨꯝꯖꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯈꯣꯝꯕꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯏꯈꯦꯡꯂꯛꯇ ꯇꯥꯔꯤꯕ ꯃꯄꯥ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯗ ꯌꯦꯡꯖꯗꯨꯅ ꯀꯞꯂꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯈꯣꯝꯕ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯄꯤ ꯇꯥꯔꯛꯏ꯫ ꯍꯦꯟꯁꯅꯥꯁꯨ ꯀꯞꯄ ꯂꯦꯞꯇ꯭ꯔꯤ꯫ "ꯑꯩ ꯂꯥꯜꯂꯦ ꯇꯥꯆꯧ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒ ꯅꯛꯁꯤꯟꯅꯔꯔꯣꯏꯌꯦ, ꯑꯩ ꯂꯥꯜꯂꯦ ꯇꯥꯆꯧ." ꯈꯣꯝꯕꯁꯨ ꯅꯨꯡꯁꯤꯅ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯤ꯫ ꯁꯣꯝꯗ ꯁꯥꯌꯣꯟꯕꯁꯨ ꯑꯁꯣꯛꯄꯗꯨ ꯍꯤꯗꯥꯛ ꯇꯩꯔꯤ꯫ ꯁꯅꯥꯉꯥꯟꯕꯅ, "ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯅꯣ ꯁꯤꯕꯣ?" ꯁꯥꯌꯣꯟꯕ ꯅꯣꯛꯂꯒ, "ꯃꯤꯉꯣꯟꯗ ꯐꯥꯎ ꯁꯥꯔꯨꯕꯩꯅꯤ ꯄꯥꯕ, ꯑꯗꯨꯒꯤ ꯐꯨꯔꯛꯏꯅꯤ." ꯁꯅꯥꯉꯥꯟꯕ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯃꯤ ꯇꯧꯏ꯫ "ꯅꯪꯒꯤ ꯉꯥꯎꯕꯗꯣ ꯈꯔ ꯍꯜꯂꯨ꯫ ꯑꯗꯣ ꯏꯄꯥꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ, ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇꯁꯨ ꯈꯜꯂꯨ꯫ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯀꯥꯇꯨ ꯌꯦꯡꯕ ꯐꯪꯗꯅ ꯑꯗꯨꯝ ꯁꯤꯈꯗꯧꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯏꯄꯥꯁꯦ꯫ ꯅꯃꯧ ꯃꯁꯥꯅ ꯌꯥꯗ꯭ꯔꯤꯌꯦ ꯄꯥꯕ, ꯑꯗꯨꯒꯤ ꯗꯥꯛꯐꯝꯅꯤ ꯉꯁꯤ ꯃꯕꯨꯡꯅ ꯇꯝꯂꯛꯈꯤꯕ." ꯑꯗꯨ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯁꯅꯥꯉꯥꯟꯕꯁꯨ ꯃꯆꯥ ꯑꯉꯥꯎꯕꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯅꯣꯛꯏ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯅꯣꯡꯗ꯭ꯔꯦꯟ ꯃꯄꯥ ꯃꯆꯥꯗꯨ ꯆꯪꯂꯛꯏ꯫ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯦꯞꯄꯤ꯫ ꯁꯅꯥꯉꯥꯟꯕꯒ ꯁꯥꯌꯣꯟꯕꯒ ꯌꯦꯡꯅꯩ, ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯅꯣꯡꯗ꯭ꯔꯦꯟꯅ, "ꯌꯦꯝꯕꯣ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯅꯅꯥꯎꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯇꯧꯍꯩꯔꯣꯏꯗꯕ ꯊꯕꯛ ꯀꯌా ꯑꯃꯁꯨ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯌꯦꯝꯕꯣ꯫ ꯐꯠꯇ꯭ꯔꯕ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯐꯠꯇꯕ ꯊꯕꯛꯇ ꯆꯤꯡꯁꯤꯜꯍꯟꯗꯨꯅ ꯊꯝꯂꯨꯔꯦ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ
ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯌꯥꯝꯕꯣꯡ ꯍꯥꯏꯔꯒ ꯄꯤꯁꯨ ꯇꯥꯔꯛꯏ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯈꯣꯟꯖꯥꯎꯁꯨ ꯍꯥꯏꯔꯛꯏ ꯌꯥꯝꯕꯣꯡ ꯄꯥꯕ ꯑꯩꯕꯨ ꯁꯨꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯕꯛ ꯑꯝꯇ ꯇꯧꯖꯔꯔꯣꯏ ꯌꯥꯝꯕꯣꯡ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ ꯄꯣꯛꯃꯤꯟꯅꯗ꯭ꯔꯕꯁꯨ ꯃꯄꯥꯒꯤꯗꯤ ꯏ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯅꯗꯤ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯒꯨꯝ ꯃꯄꯥꯒꯨꯝ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯋꯥꯈꯜ ꯐꯠꯇꯕꯒꯤ ꯇꯧꯖꯕꯅꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯗꯨꯅ ꯍꯥꯏꯖꯔꯕꯗꯨꯗꯗꯤ ꯃꯄꯥ ꯃꯆꯥꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯁꯅꯥꯉꯥꯟꯕꯅ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯝꯕꯨꯡ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯅꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ ꯀꯩꯒꯤ ꯅꯈꯣꯏꯗ ꯋꯥꯔꯧꯗꯣꯏꯅꯣ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯉꯥꯡꯁꯛꯇꯅ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯍꯣꯡꯅꯕ ꯇꯧꯈꯤꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯌꯥꯝꯕꯨꯡ ꯅꯨꯡꯉꯥꯏꯔꯤ ꯍꯥꯟꯅꯗꯧꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯁꯤ ꯌꯥꯝꯕꯨꯡ ꯑꯩꯈꯣꯏꯕꯨ ꯏꯟꯊꯣꯛꯄꯤꯒꯅꯨ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥ ꯃꯆꯥꯗ ꯑꯃꯨꯛ ꯄꯨꯟꯅ ꯋꯥꯔꯤ ꯇꯧꯏ ꯆꯥꯛꯇꯨꯁꯨ ꯉꯁꯤꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯈꯪꯂꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯃꯄꯥ ꯃꯆꯥꯗ ꯍꯧꯒꯠꯂꯒ ꯇꯞꯅ ꯊꯣꯔꯛꯏ ꯅꯣꯡꯗ꯭ꯔꯦꯟꯅ ꯁꯤꯔꯝꯃꯅꯤ ꯉꯁꯥꯏ ꯆꯥꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯉꯦꯗꯅ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯈꯣꯟꯖꯥꯎꯁꯨ ꯅꯣꯛꯂꯒ ꯑꯩꯗꯤ ꯉꯁꯥꯏ ꯄꯥꯕꯅ ꯀꯞꯇꯅꯒ ꯇꯧꯕꯗꯣ ꯉꯛꯄꯨ ꯉꯛꯎꯔꯦ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯀꯔꯣꯝꯗꯩꯅꯣ ꯍꯦꯛꯇ ꯇꯥꯔꯛꯏ ꯒꯨꯝꯕꯤꯔꯒꯤ ꯇꯥꯠ ꯍꯥꯏꯗꯨ ꯁꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯍꯥꯏꯔꯒ ꯄꯦꯟꯅ ꯅꯣꯛꯏ ꯃꯄꯥ ꯃꯆꯥꯗꯨ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯁꯥꯌꯣꯟꯕꯗꯨ ꯐꯠ ꯄꯥꯏꯊꯣꯔꯛꯂꯒ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯕꯨꯛꯇꯨꯗ ꯊꯥꯡꯁꯥꯡꯗꯨꯅ ꯃꯄꯥꯜ ꯐꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯏ ꯋꯥ ꯉꯥꯡꯂꯝꯕ ꯅꯣꯡꯗ꯭ꯔꯦꯟ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯤ ꯑꯗꯨꯒ ꯈꯞ ꯈꯞ ꯆꯤꯡꯗꯨꯅ ꯂꯩ ꯈꯨꯟꯖꯥꯎꯗꯤ ꯃꯇꯧꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯤ ꯁꯥꯌꯣꯟꯕ ꯈꯨꯟꯖꯥꯎꯕꯨ ꯁꯥꯎꯅ ꯊꯤꯔꯛꯏ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯌꯦꯡꯏ ꯁꯅꯥꯉꯥꯟꯕ ꯃꯥꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯁꯥꯌꯣꯟꯕ ꯁꯥꯎꯅ ꯂꯥꯎꯏ ꯃꯆꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛꯇꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯄꯥꯕ ꯅꯆꯥ ꯑꯉꯥꯎꯕꯅ ꯄꯥꯕꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯄꯥꯕ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯗꯨ ꯄꯦꯟꯗꯅ ꯀꯞꯂꯤ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯔꯛꯄꯗꯗꯤ ꯃꯃꯥꯡꯗꯨꯗ ꯈꯨꯟꯖꯥꯎ ꯆꯣꯡꯁꯤꯜꯂꯛꯂꯒ ꯁꯥꯌꯣꯟꯕꯗ ꯊꯥꯡꯅ ꯊꯤꯟꯒꯦ ꯇꯧꯏ ꯊꯥꯡꯗꯣ ꯍꯩꯁꯤꯡꯅ ꯇꯥꯞ ꯐꯥꯔꯒ ꯈꯨꯟꯖꯥꯎꯗ ꯑꯣꯏꯅ ꯊꯤꯟꯖꯤꯟꯈ꯭ꯔꯤ ꯏꯈꯦꯡꯂꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ ꯈꯨꯟꯖꯥꯎꯁꯨ ꯁꯥꯌꯣꯟꯕ ꯂꯩꯃꯥꯏꯗꯨꯗ ꯉꯦꯛ ꯐꯝꯊꯔꯒ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩ ꯏꯅꯝꯃ ꯉꯁꯤꯁꯦ ꯄꯨꯔꯅꯤꯃꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯗꯨꯒꯤꯅꯦ ꯊꯥꯁꯦ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯂꯤꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯊꯥꯁꯦ ꯏꯅꯝꯃ ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯔꯗꯅ ꯐꯖꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯐꯖꯔꯤꯁꯤꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯏꯅꯝꯃ ꯑꯗꯣ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯍꯌꯦꯡꯗꯤ ꯏꯃꯥ ꯄꯥꯕꯒꯤ ꯗꯤꯟ ꯀꯠꯄꯁꯨ ꯇꯥꯏ ꯑꯗꯨꯅ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦꯕ ꯍꯦꯟꯁꯅ ꯊꯥꯁꯦ ꯃꯥꯕꯨ ꯌꯦꯡꯅ ꯑꯩ ꯉꯥꯏꯍꯥꯛꯇ ꯂꯩꯔꯛꯈꯤꯒꯦ ꯏꯅꯝꯃ ꯇꯨꯝꯃꯨꯔꯣ ꯐꯔꯦ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯑꯅꯨꯀꯣ ꯑꯗꯣ ꯍꯥꯏꯔꯝꯂꯒ ꯊꯥꯁꯦ ꯆꯪꯈ꯭ꯔꯦ ꯍꯦꯟꯁꯅ ꯎꯈꯣꯡꯇꯦꯜ ꯑꯗꯨꯗ ꯃꯀꯣꯛ ꯇꯝꯅ ꯉꯥꯊꯗꯨꯅ ꯊꯥꯁꯦ ꯃꯥꯕꯨ ꯌꯦꯡꯉꯤ ꯏꯇꯥ ꯊꯥꯖ ꯅꯪꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯅꯪꯒꯤ ꯅꯉꯥꯜꯅ ꯇꯥꯏꯕꯪ ꯄꯨꯝꯕꯕꯨ ꯉꯥꯜꯍꯜꯂꯤꯕ ꯅꯪꯒꯤ ꯅꯒꯨꯟꯗꯤ ꯁꯩꯊꯥꯕꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯌꯦꯅꯦꯈꯥ ꯑꯗꯣꯝꯗ ꯁꯣꯔ ꯇꯧꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯍꯨꯔꯥꯟꯕꯒ ꯆꯪꯂꯕ ꯖꯥꯠꯂꯥ ꯁꯣꯅ ꯌꯦꯅꯦꯈꯥ ꯑꯗꯣꯝꯗ ꯇꯞꯅ ꯂꯥꯛꯏ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯀꯩꯅꯣ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯁꯛ ꯑꯃꯅ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯤ ꯍꯦꯟꯁꯥ ꯂꯥꯎꯕ ꯅꯪꯍꯧꯗꯦ ꯏꯛ ꯇꯧꯗꯨꯅ ꯂꯩ ꯁꯥꯌꯣꯟꯕꯅ ꯇꯞꯅ ꯂꯥꯎꯒꯅꯨ ꯑꯩꯅꯤ ꯍꯦꯟꯁꯅꯥ ꯃꯈꯨꯠ ꯀꯟꯅ ꯃꯨꯛꯂꯒ ꯊꯥꯗꯣꯛꯍꯜꯂꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯅꯨꯡꯗꯥꯡꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯔꯤꯗꯨ ꯇꯥꯗ ꯁꯥꯌꯣꯟꯕ ꯇꯞꯅ ꯌꯦꯅꯦꯈꯥꯒꯤ ꯆꯨꯔꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯍꯦꯟꯁꯅꯥꯁꯨ ꯄꯥꯈꯠꯂꯤ ꯃꯕꯨꯡ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯃꯛꯅꯤ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯁꯤ ꯆꯠꯂꯣꯕ ꯇꯥꯆꯧ ꯑꯃꯨꯛ ꯊꯣꯔꯛꯑꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤꯌꯦ ꯁꯥꯌꯣꯟꯕ ꯅꯨꯄꯥꯗꯨꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯒ ꯁꯤꯡꯊꯔꯒ ꯃꯥꯒꯤ ꯅꯥꯀꯜꯗꯨꯗ ꯉꯦꯛ ꯐꯝꯍꯜꯂꯤ ꯍꯦꯟꯁꯅꯥ ꯃꯤꯍꯨꯜ ꯊꯥꯎꯟꯁꯨꯗ ꯀꯩꯅꯣ ꯇꯥꯆꯧ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯅꯪ ꯆꯠꯂꯣꯝꯅꯤ ꯆꯠꯈ꯭ꯔꯣ ꯑꯁ ꯅꯆꯤꯟꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯕ ꯍꯩꯇꯕ꯭ꯔꯥ ꯅꯪ ꯄꯦꯠ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯗꯨꯅꯅꯦ ꯅꯣꯏ ꯇꯥꯆꯧ ꯇꯥꯈ꯭ꯔꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯌꯨꯝꯗ ꯄꯣꯊꯥꯔꯁꯨ ꯌꯥꯗ꯭ꯔꯣ ꯁꯤꯗ ꯀꯩ ꯍꯔꯥꯎꯔꯤꯅꯣ ꯁꯥꯌꯣꯟꯕ ꯍꯟꯗꯛꯇꯤ ꯍꯦꯟꯁꯅꯥꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯁꯨ ꯃꯤꯠꯌꯦꯡꯗꯨꯗ ꯏꯀꯥꯏꯕꯣꯏ ꯍꯩꯅꯗꯕꯣꯏ ꯐꯠ ꯂꯩꯊꯣꯛꯏ ꯅꯪꯅꯁꯨ ꯌꯥꯝꯅ ꯅꯁꯛ ꯐꯖꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯅꯪꯅ ꯀꯔꯤꯅꯒ ꯁꯦꯝꯖꯤꯟꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯍꯩꯒ ꯄꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯋꯥꯆꯣ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯁꯅꯤ ꯁꯥꯌꯣꯟꯕ ꯍꯥꯏꯐꯦꯠ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯅꯣꯛꯂꯒ ꯂꯩ
ꯑꯗꯨꯒ ꯇꯞꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠ ꯂꯥꯝꯗꯨꯅ ꯄꯥꯏ꯫ ꯍꯤꯟꯁꯅ ꯏꯄꯥ ꯄꯥꯈꯠꯅ "ꯀꯩꯅꯣ ꯊꯥꯗꯣꯛꯎ"꯫ ꯁꯥꯌꯣꯟꯕ ꯂꯥꯡꯒꯅꯨ ꯍꯥꯏꯒꯨꯝ ꯈꯨꯗꯣꯝꯕꯤꯗꯨ ꯃꯆꯤꯟꯗ ꯊꯝꯂꯒ "ꯂꯥꯡꯒꯅꯨ"꯫ ꯍꯤꯟꯁꯅꯥꯗꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯛꯂꯕꯅꯤ꯫ "ꯅꯪ ꯆꯠꯂꯣ, ꯑꯩ ꯄꯥꯈꯠꯂꯤ, ꯅꯪ ꯆꯠꯈ꯭ꯔꯣꯕ"꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯁꯣꯟꯊꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ꯫ "ꯑꯗꯨꯃꯥꯏ ꯀꯞꯀꯅꯨ, ꯑꯩ ꯅꯨꯄꯤꯅ ꯀꯞꯄꯒ ꯊꯦꯝꯕ ꯍꯩꯇꯦ, ꯀꯞꯀꯅꯨ"꯫ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ ꯍꯤꯟꯁꯅ ꯁꯨꯠ ꯇꯧꯗꯨꯅ ꯂꯩ꯫ "ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯧꯖꯤꯛ, ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ"꯫ ꯍꯤꯟꯁꯅ ꯃꯄꯤꯗꯨ ꯆꯗꯨꯝ ꯇꯥꯔꯦ꯫ "ꯅꯪ ꯆꯠꯂꯨꯕꯁꯦ ꯑꯩꯒꯤ ꯈꯤꯇꯁꯨ ꯈꯟꯕꯤꯌꯨ"꯫ "ꯄꯥꯎꯈꯨꯝ ꯄꯤꯔꯣ ꯑꯗꯨꯗꯤ"꯫ "ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇꯦ, ꯅꯪ ꯑꯩꯒꯗꯤ ꯌꯦꯛꯅꯕꯅꯤ, ꯌꯦꯛꯅꯕ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯗꯨꯒꯤ ꯋꯥꯍꯪ ꯍꯪꯕꯤꯒꯅꯨ"꯫ ꯁꯥꯌꯣꯟꯕ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯃꯥꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯍꯤꯟꯁꯅ ꯍꯤꯒꯦ ꯀꯞꯊꯣꯔꯛꯂꯤ ꯍꯧꯖꯤꯛꯇꯗ꯫ "ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯁꯅꯥ, ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯨꯡꯁꯤ ꯑꯝꯇꯗꯤ ꯍꯥꯏꯌꯨ, ꯁꯤ ꯑꯝꯇꯗꯤ ꯍꯥꯏꯌꯨ, ꯑꯗꯨꯒ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯔꯣꯏꯒꯦ, ꯁꯤ ꯑꯝꯇ ꯍꯥꯏꯌꯨ"꯫ ꯍꯥꯏꯅ ꯁꯥꯌꯣꯟꯕ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯑꯀꯟꯕ ꯍꯤꯗꯥꯛꯀꯤ ꯆꯩꯅꯥꯗꯨ ꯍꯧꯖꯤꯛꯇꯗ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯍꯤꯟꯁꯅꯥꯕꯨ ꯀꯣꯟꯅ ꯃꯆꯤꯟꯗꯨꯗ ꯏ ꯈꯔ ꯑꯣꯠꯊꯣꯔꯛꯏ꯫ ꯍꯤꯟꯁꯅ ꯏꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯂꯤ꯫ "ꯏꯅꯦ, ꯌꯥꯝꯕꯨꯡ, ꯅꯪ ꯀꯩꯗꯧꯔꯒꯦ"꯫ ꯁꯥꯌꯣꯟꯕ ꯆꯩꯅꯥ ꯈꯥꯡꯖꯤꯜꯂꯒ ꯏꯗꯨ ꯐꯠ ꯇꯩꯊꯣꯛꯏ꯫ "ꯀꯩꯁꯨ ꯇꯧꯗꯦ, ꯁꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯣ ꯁꯅꯥ"꯫ ꯍꯤꯟꯁꯅ ꯀꯞꯄꯗꯨ ꯍꯦꯟꯖꯤꯜꯂꯤ꯫ ꯁꯥꯌꯣꯟꯕ ꯃꯁꯥꯗꯨꯁꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯕꯅꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯄꯤꯗꯨꯁꯨ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤ꯫ "ꯁꯅꯥ, ꯍꯥꯏꯔꯨꯁꯦ"꯫ ꯍꯤꯟꯁꯅ ꯀꯞꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯃꯉꯣꯟꯗ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯌꯥꯝꯕꯨꯡ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ"꯫ ꯁꯥꯌꯣꯟꯕ ꯍꯔꯥꯎꯕꯅ ꯃꯁꯥꯗꯣ ꯀꯩꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯍꯤꯟꯁꯅꯁꯨ ꯃꯥꯒꯤ ꯃꯊꯥꯗ ꯑꯗꯨꯝ ꯊꯝꯂꯤ꯫ "ꯌꯦꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕꯅꯤ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯈꯟꯖꯤꯟꯒꯗꯕ ꯅꯠꯇꯦ꯫ ꯌꯦꯛꯅꯕ ꯈꯨꯗꯤꯡꯁꯨ ꯅꯨꯡꯁꯤꯕ ꯑꯣꯏꯍꯧꯔꯁꯅꯨ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ, ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯤ ꯇꯥꯕꯗ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯁꯤ, ꯃꯤꯀꯨꯞ ꯈꯔ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯑꯩ ꯂꯩꯖꯒꯦ"꯫ ꯅꯨꯡꯁꯤꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯀꯣꯛꯇꯁꯨ ꯅꯥꯟꯊꯕꯤ꯫ ꯌꯦꯜꯂꯛꯂꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯂꯛꯇ ꯅꯨꯡꯁꯤꯕ ꯂꯩꯅꯝꯁꯨ꯫ ꯆꯤꯔꯤꯛ ꯈꯣꯡꯂꯝꯕ ꯍꯔꯧ ꯃꯈꯣꯜꯁꯨ ꯇꯨꯃꯤꯟ ꯂꯩꯅꯈꯤꯕ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖ ꯃꯍꯥꯛꯁꯨ ꯏꯀꯥꯏꯔꯕ꯭ꯔꯥ ꯑꯅꯤꯁꯤꯒꯤ ꯃꯇꯧꯁꯤ? ꯏꯀꯥꯏꯅ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏꯂꯛꯇ ꯇꯨꯃꯤꯟ ꯂꯩꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯖꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯌꯦꯛꯅ ꯂꯪꯗꯥꯏꯗ ꯅꯨꯡꯁꯤ ꯏꯆꯦꯜꯒꯤ ꯇꯣꯔꯕꯥꯜꯗ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯅꯨꯡꯁꯤ ꯀꯤꯁꯤꯕꯨ ꯀꯤꯃꯤꯟꯅ ꯆꯦꯠꯅ ꯈꯣꯡꯐꯝ ꯂꯦꯡꯂꯔꯣꯏ ꯍꯥꯏꯒꯨꯝ ꯁꯔꯤ ꯋꯥꯁꯛꯄꯨ ꯁꯛꯈ꯭ꯔꯦꯗꯣ꯫ ꯃꯥꯂꯪ ꯃꯥꯒꯤ ꯃꯥꯡꯂꯝꯆꯠ, ꯃꯤꯔꯝ ꯃꯥꯒꯤ ꯃꯤꯔꯝꯆꯠ ꯌꯦꯡꯕ꯭ꯔꯥ? ꯇꯥꯎꯖꯤꯡ ꯄꯥꯟꯈ꯭ꯔꯦ ꯁꯥꯅꯧ ꯃꯍꯥꯛꯇꯨ ꯈꯣꯏꯁꯤ ꯃꯤꯍꯨꯜ ꯂꯥꯡꯈ꯭ꯔꯦ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯛꯄ ꯍꯦꯟꯅ ꯆꯤꯛꯄꯅ ꯃꯤꯀꯨꯞꯇꯨ ꯃꯃꯤꯠ ꯑꯅꯤ ꯇꯞꯅ ꯄꯥꯡꯂꯛꯏ ꯍꯤꯟꯁꯅ꯫ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯛ ꯅꯛꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯖꯩ꯫ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯥꯗꯤ ꯂꯣꯟꯊꯣꯛꯈꯤꯗ꯭ꯔꯕꯒꯨꯝ ꯃꯃꯤꯠ ꯑꯅꯤ ꯎꯏꯁꯤꯟꯅ ꯇꯨꯃꯤꯟ ꯂꯩ꯫ ꯌꯦꯡꯂꯤ ꯍꯤꯟꯁꯅꯥꯗꯤ ꯈꯪꯍꯧꯗ ꯑꯀꯟꯕ ꯅꯣꯡꯂꯩꯒꯨꯝ ꯈꯥꯝꯕ ꯂꯥꯛꯄ ꯉꯝꯗ ꯆꯤꯟꯊꯔꯛꯏ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯂꯝꯍꯦꯟꯕꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯇꯩꯊꯣꯛꯄꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯒꯨꯝ ꯃꯅꯤꯡ ꯇꯝꯂꯤ꯫ ꯄꯣꯊꯥꯔꯣꯀꯣ ꯅꯨꯡꯉꯥꯏꯅ, ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪ ꯄꯣꯊꯥꯔꯣ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯄꯦꯟꯅ ꯌꯦꯡꯖꯒꯦ꯫ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅ ꯈꯪꯍꯟꯕꯤꯔꯝꯂꯒ ꯑꯃꯨꯛ ꯅꯨꯡꯁꯤꯗꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯀꯣ ꯅꯪꯗꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯤꯃꯗꯤ ꯑꯩꯅ ꯇꯥꯏꯕꯪꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯅꯤꯌꯦ꯫ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ꯫ ꯀꯣꯟꯁꯥꯏ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯅꯪꯅ ꯃꯥꯂꯦꯝꯗ ꯈꯪꯍꯜꯂꯛꯎꯀꯣ꯫ ꯃꯐꯝꯗ ꯑꯩꯅ ꯄꯤꯔꯤꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯤꯃꯗꯤ ꯅꯪ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯅꯤꯡꯊꯧꯁꯨ ꯁꯤꯈ꯭ꯔꯦ, ꯑꯗꯨꯗꯒꯤꯅꯦ ꯀꯣꯟꯁꯥꯏ ꯀꯧꯕ ꯂꯩꯕꯥꯛꯇꯣ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯎꯃꯪ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯕꯣꯛ ꯈꯝꯕꯤ, ꯑꯗꯨꯕꯨ ꯅꯥꯞꯄꯒꯤ ꯅꯥꯆꯣꯝꯗꯨꯗꯤ ꯏꯀꯪ ꯀꯪꯅ ꯑꯗꯨꯃꯛ ꯆꯦꯜꯂꯤ꯫ ꯑꯄꯤꯛꯄꯤꯁꯨ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯏ꯫ "ꯑꯕꯣꯛ, ꯀꯣꯟꯁꯥꯏꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯣ?" ꯂꯩꯔꯤ, ꯅꯣꯡꯃꯅꯦ ꯑꯕꯣꯛꯀ ꯌꯦꯡꯉꯨꯁꯤ"꯫ "ꯄꯤꯛꯄꯤ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ"꯫ ꯆꯠꯂꯣ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ, ꯅꯃꯥꯅ ꯀꯧꯔꯦ"꯫ "ꯍꯣꯏ ꯑꯕꯣꯛ"꯫ ꯍꯥꯏꯔꯒ ꯈꯝꯕꯤꯒꯤ ꯈꯖꯥꯏꯗꯨꯗ ꯆꯨꯞꯂꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ꯫ ꯑꯄꯤꯛꯄꯤ ꯍꯤꯟꯁꯅꯥꯗ ꯀꯣꯜꯂꯒ, "ꯏꯃꯥ, ꯉꯁꯤꯗꯤ ꯑꯕꯣꯛꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯕꯤꯖꯥꯅꯤꯉꯣ"꯫ ꯍꯤꯟꯁꯅ ꯅꯣꯡꯃꯤ ꯃꯆꯥꯕꯨ ꯄꯣꯝꯈꯠꯂꯒ, "ꯀꯔꯤ ꯋꯥꯔꯤ ꯂꯤꯕꯤꯔꯤꯕ"?
ꯑꯗꯨꯕꯨꯔꯣ ꯀꯣꯟꯁꯥꯏ ꯂꯩꯕꯥꯛꯀꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯣ ꯑꯗꯣ ꯀꯣ ꯅꯤꯡꯊꯧ ꯁꯤꯕꯗꯣ ꯑꯩ ꯀꯞꯄꯤꯕ ꯏꯃꯥ ꯇꯨ ꯆꯣꯠꯂꯤꯁꯤ ꯎꯕ꯭ꯔꯥ ꯃꯤꯠꯁꯦ ꯍꯦꯟꯁꯅꯥ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯃꯆꯥꯒꯤ ꯃꯇꯧ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯆꯠꯅ ꯆꯠꯅ ꯃꯤꯠꯃꯥꯡꯗꯨꯗ ꯍꯧꯖꯤꯛꯇꯗ ꯊꯣꯛꯂꯛꯄꯒꯨꯝ ꯑꯣꯏꯅ ꯎꯔꯤ ꯀꯩꯅꯣ ꯀꯃꯥꯏ ꯀꯣꯛꯍꯟꯗꯣꯏꯅꯣ ꯑꯃꯣꯠꯄꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯂꯥꯏꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕꯒ ꯇꯧꯔꯝꯂꯕ ꯅꯪ ꯁꯤꯔꯦ ꯈꯪ ꯇꯥꯔꯛꯄꯗ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯅ ꯃꯄꯤ ꯏꯔꯥꯁꯨ ꯈꯖꯤꯛ ꯆꯦꯟꯖ ꯅꯣꯡꯃꯤ ꯅꯣꯛꯃꯤ ꯑꯕꯣꯛ ꯈꯝꯕꯤꯒꯤ ꯄꯣꯠꯐꯝꯂꯣꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯎꯔꯛꯏ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯂꯦꯞꯄꯝꯕꯒꯨꯝ ꯁꯥꯌꯣꯟꯕ ꯃꯥꯅ ꯃꯉꯥꯎ ꯊꯤꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨꯁꯨ ꯎꯔꯛꯏ ꯃꯆꯥꯕꯨ ꯆꯦꯟꯅ ꯑꯃꯨꯛ ꯀꯣꯟꯁꯤꯟꯖꯩ